movie asigi hek ahobusina police officer aduga maki constable driver aduga punna kai tongduna petrol chali driver asina maki longba hek nonganbaga night duty pisalapagi nungaitabudu phongdoli adubu officer adunadi maki wafamudu karisu nachungbiramde gari adu ikhang khanguduna start mutkibadagi driver aduda karida yadabano yengo hairamaga officer adu gari dagi kumtharaga sorokki nakanda mapan thokpa chatkirami nongkhalpagi mangan aduda khara chalaga leba ukong amada kanaguma ma leibadu urappadagi kina changchan tros like kaptuna yenglubadadi nupi amagi asiba hakchang ama ukong aduda ngaduna phamalami asiba hakchang adu makhongchu makhutu tumbundana me aduga thori adu magna mayada su punchila matung mangak samadu khara thekalalaga khuru khuda kulhanduna thamlambani ngasi mayamgidamak puzarli film asidi 2023 da release tawgiba crime thriller suspense category gi movie Poor Thozil movie ase IMDb da 10 gi manungda 8 ki rating phangli crime scene da bu yengsinma lagiba senior officer Ram Kumar na mafam adu laichu phajana thalamde aduga forensic team tu yoroklamde haiduna isau langi aduga maki junior officer aduna haibagi matungina numit humni mamanga thokiba migrant worker amagi misi eduka ngasi siranyo misi sika kari zukenaba leite chapmani haibadi mihar asi mi amakatna tawwa oigadoribani wahum adu hectare ubadagi senior officer Ram Kumar sakpam hanjali kharakirab mathakar sabagum uri maramdi mamanga mana ukiba misi edu mak mamita hanjanjin uduna makpu otna hojiksul leiribani masige matangi sendana movie asige main character oigedriba prakash dungdangda toilet chatnaba honari adu mahakti yamna kigan mamisak oibana mayumdagi phut manga taru khaktang lapna leiba toilet adu ahingdura chatnaba honabada miun chudaba haibadu oi toilet chatpa matamda chena chali aduga toilet tagi tholakpa nasu chenduna lakjaribani aduga mana mayumda changchin gi tawuda mahaki mayabagi machan patchai kramuk subudasu hakam channa thong hangtoropduda mapa chanaduna khangduna tusalami adu mangna afawu saduna angang aduda nang toilet changdu giraga ai sangbigi hairami adu angang adunadi yarani ai thopot tawjage haiduna dum kumlaklami mathangi nongalmada prakash police ki uniform setuna nakongda earpiece hapchanduna bingchen mamangda leptuna lei maramdi mak DSP phangladuna ngasi thabak join tawgadorabani mangna kaadagi mapan hek tholakpada imungi mi mayam ma omsinduna makpu harawu phongtoktuna ngaiduna lerami tasengna haibadi prakash yamna kiganba amambada mathanda chakpa fawa ngamjada misani makti tasengna police oijani mudi natte thabak ahanba join to numit aduda ADCP aduna mahakpu SP logana tanda report tawna ba hairami aduga mahak SP logana tangam thabak tawminana ba aduga mangonda kayama tamjana ba hotau haidrusu mangonda instruction pirami maramdi prakash makhoigi base koina gold medalist ni aduna mangonda ADCP aduna asa yamna chawna thamli aduga mahana khangjaba khwaidagi phaba officer ama hairabadi SP logana thani aduna kariguma prakashan si logana thangi manaka thamduna mahaka thabak tawminalabadi prakashu hayeng tungda aphaba officer ama oirakani khanbagi adubu SP logana thandi thabakta yamna serious oiba yamna satiba police officer amani ADCP aduna SP logana thanna chei kuntra loinaraglabasu mahak hojik phaba SP logana thanmu gyan tawa ngamdri aduga prakashna SP logana thanni manakta laklubasi ontokpa tanjamada hek thokluri SP logana thanna maki junior sing class logudobani adu makdi makhoida class lowi mota matungdum onchilga churup thakna phamli ngaki matungda register du maki junior officer sing adu langsilaga nakoina pamni basi sign toromnaga chatkhiba du natra nakoi nasana sagi sign toromnaga yamtuna chatkro nakoida class lowi karisu kanaba leite hadna sauri maramdi SP logana thandi maki thabagasi yamna pamje aduga yamna su serious oijabani aduga maki junior sing adu tasengna hairabadi punchi hingnaba tolo phangna bidamak lakuna ayamani asumna SP na sukana sauringai mayamna wa matit am phawa ngangnadana leiringi tanja simoktada prakashna thongandu kana thillaga hek changsilubani hauji SP na order chi edu puduna ADCP nakta amhona lagri aduga mak prakash bu sembiu mak bu tambiu haibudu mak yabangam mak duty di police officer sing takpu nati haiduna yaramde adubu ADCP na order thokrabani department asida apho officer dakale aduga prakash si yamna phaba candidate ni mak punang takpiuda kari problem lebage yamna kuigada matam thunate sumnagi tha taru khaktang mak loinabada nang karisu tawroi haidun themdeli maruda SP na mak ti tha ahumdagi hena loinaba ngamloi hairingai tanjaduda home minister gi phone laktuna trichi da thokliyo mihatri matangda investigation tawrunaba SP logana tinmu kokolagi aduga kaadungi mapandana prakashana maki maranda kari kari ngangnaribano haibudu yamna khorana ngairingai tanjaduda thong hangtoktuna makbu kausulaga trichi da thokliyo mihatri matangda investigate tawnaba SP logana tang kakholagle aduga nang maki mateng panglusu haiduna ADCP duna mangonda order piri ADCP duna mangonda wangang ngeda prakashan makut tumbunaduna makut adu tapom khangda pakhatpa amang lena suru sun neibadu SP logana tana yingai
Prakash's gold medalist ama oijarabusu SP na marksi police officer ama oina ubagi mahuta lairikta panghaida haijarabusu police amagi magon yaudabagumna khallibani. Aduga case adu sinbada SP gi mateng pangnanaba technical assistant amasu tharakadori. SP na hairambagi matungina Chennai airport ta SP ngaina copy take haidna order tawramani. Adubu copy gi mahuta cha oina pisalaglami. Maduda nupi amana cha du maki oijarage coffee du nongna semalo hairaga lawkhri. Nupi adu urubadagi Prakash ingaw ngawbugum tawri aduna nupi adu manaka changchinduna plane ngari natra haidno hangle. Adu nupi aduna karemna nate madi train ngari bani haidna dum kumjalagle. Asuna mawani wari khara sanara matungda sakang maikhang na bahaibudu oire aduga nupi adu yimna bina kawi haidna hairakwa tanja aduda SP laktuna chalasira natraga nokoi wari sanaba loidadi nga ngaikore haidna hanglakpaduda khangmui kariboi. Prakash amasung bina punna hoi sar chalase haidna khumlagle. Madu tabada Prakash inga ngakre. Maana nga saidagi masak maming khangna naba honariba nupi adudi SP gi technical assistant ama tharakani haibudu oiduna leiramki. Airport ngaramliba police driver aduna SP amasung binagi luggage sing adu gaida hapchilaga channawa thorang tawringai da Prakash jo sangkhilatuna driver adu momon tawrame. Maduda driver aduna kai pami nupa masa haiduna hangjalagle. Maramdi Prakash hek yengbada police mande mawai mamit chitnana koi kaktatuna isam chamjaba ipang pangjawa misak manbaduda driver aduna mangasi SP ga langmineba police officer ni haiba khangdaduna tawibani. Aduga trichidana commissioner na investigating officer Ramkumar da makoina pairaba case asi crime branch awna sinakre aduna case aduga mai leinaba file kudimak makoi official lakla matungda sinakro pikro haiduna hairi adubu Ramkumar na di matam kharaga phanglabadi case asi mark solve toba ngamgani haiduna hairi. Maduda commissioner na mathakdagi lakpa order ni aina karisu tobu ngamba natene akoi gisu matam lakini matamluda akoi yahisingudu utokchi haiduna Ramkumar bu themjili case adu mangondagi crime branch ta sinakre haibagi sawiba Ramkumar na Chennai gi crime branch gi team lakle khanglabusu thabak karisu leitana makoi bu namduna ngahelami thodo aduda SPD mai hona sawibani na binana sir file du ayuna lawruge hairi. Aduga tanjasida Ramkumar chanatuna sir aruba meeting ama leibadagi khara thengdokre sawiba yade case gi file singdu sida lejare haidar file singdu sinarami. Aduga project thagatuna case aduga mari leinaba information sing mana khangjaba sing adu share tawri. Ahanba misi sigi haksang asi November gi tang 10 da phongkibani. Aduga sibu masadagi paisa kara aduga bihar chanaba 10 ticket amasu yaronki. Postmortem report ki matungadi misi asi nomo walinge habri November gi tang 8 gi pung 13 adai da thokibani. Aduga hojik fawdi asi haksang asi kanaguma mantana claim torpa leitri. Aduga ni su misi asina malbika kawi sei kuntrok sure PhD toribe satri amani. Aduga masadagi kariguma mata huran kide pot amata mangki basu leiti ijat mangangbagi kudam changam su amata phang. Aduga misi ani mak chap mane malbika gi mapasi yamna former journalist amani. Aduna case asi crime branch chinarangni bani haiduna Ramkumar na tangni. Makoina angle khudimotagi tijan miya mongda tijalabani. Adubu case asi marakta kariguma connection amata leiti. Aduna case asi karamhaina proceed tawsigi maka chatajige haiduna Ramkumar na hangluba aduda SP na Mr. Ramkumar akoi punna thabak tawminagadabu natte somna case asi solve tawbu ngamdabadagi akoi da sinaraglibani kariguma dakalabadi paw pirake kaurake akoi gi lamidum thado hairaga sakra takalaptawna SP thokirami. SP gi mataw aduga case tu mangoni lawtholaga crime branch sinakibagi kharaga sawningbaga Ramkumar di pathwai nungaitana mai hona sawba haibadu oiri. Aduga SP di car dagi tholalaga hotel da hanbagi mota mokto na chachi haibadagi driver mari matuna gari adu thoroduna makoi mok tamna laklami. Gari tonga chana vina na hayeng pawi manungda case file sing adu digitize tawthoga namtholaga upload tawrke haiduna hairi. Madu tabada Prakashu mark chi karimta khangdaba mankidanaba homicide diary haiba John the class na ibulai adu pabi sir case singa mai leinaba information ke amu phangani haiba wari asi 1974 da thokibani haibana chingma wari adugi lari adugi maramda yamna kanna haiduna honari. Adubu SP na dimaki wari du tabai mota mo yorga tumina dum kumdan chatkri. Prakashu thongma pana ngairamo hairaga SP mo unga changkituna doctor ga munaraba matungda postmortem report adugi maramda khanari. Sibagi maramsi ngaksam mekhaiga sol phulaga hatpani. Ngaksam batariba dangasi yenglurabadi mangsam chokhaina honamda steel wire gumma masinaki. Aduga laikidaba matamsina November gi tang 13 gi numidang pung 12 makhai gumada oigani hairi. Aduga doctor na makat taraduna ayamba ngak lakhalaga hatpase tunglomdagi tawbani. Adubu tariba dangasi gi matungina di manglomdagi ngak lakhatpani. Mayat persina forces suki mati kanna sinabana steel wire oijarabusu asokpi dangasi thangna yanlugum malibani haiduna doctor na hairi. Aduga mapanda lehoriba Prakash na vinagi manaka changchinduna aina nangsi kataiduna ma ukre nangu lai kataida tamlakpage haiduna makhat tana wari sanana honari. Maruda vinana ichamchana madi MIT da tamjare haiduna khumlakpaduda o aduna nine MIT ga aiga naknabanina aina urangmadu malena khanbanini hairi.
ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯕ ꯚꯤꯅꯥꯅ ꯑꯩꯅ ꯇꯝꯂꯤꯕ MITꯗꯗꯤ ꯑꯣꯛꯁꯐꯣꯔꯗꯅꯤ ꯂꯟꯗꯟꯗꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯄ꯭ꯔꯀꯥꯁꯅ ꯏꯀꯥꯏꯕꯒ ꯂꯣꯏꯅꯅ ꯃꯌꯥ ꯀꯨꯝꯂꯝꯃꯤ꯫ ꯄ꯭ꯔꯀꯥꯁꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯚꯤꯅꯥꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ ꯑꯗꯨꯒ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ SPꯅ ꯄ꯭ꯔꯀꯥꯁꯄꯨ ꯀꯧꯔꯛꯄꯗꯒꯤ ꯃꯣꯛ ꯃꯅꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯃꯣꯛ ꯆꯪꯂꯛꯄ ꯑꯣꯏꯕꯅꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯨꯕꯒ ꯃꯅꯝ ꯑꯗꯨꯒ ꯄ꯭ꯔꯀꯥꯁꯁꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ SPꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯃꯉꯣꯟꯗ ꯑꯃꯨꯛꯇꯒ ꯇꯥꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯗꯥꯛꯇꯔ ꯑꯗꯨꯅ SPꯗ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯄ꯭ꯔꯀꯥꯁꯁꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔꯛꯄꯗꯨꯒ ꯃꯍꯥꯛ ꯑꯣꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯇꯨꯅ ꯑꯣꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ SPꯅ ꯆꯨꯔꯨꯞ ꯑꯃ ꯐꯩꯅ ꯆꯤꯡꯂꯒ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯆꯦꯟꯅꯥꯏꯒꯤ ꯐ꯭ꯂꯥꯏꯠ ꯑꯃ ꯂꯩꯕꯅꯤ, ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯇ꯭ꯔꯦꯟ ꯑꯃꯁꯨ ꯂꯩꯕꯅꯤ ꯑꯗꯨꯒ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯕꯁꯇ ꯇꯣꯡꯉꯒ ꯆꯠꯂꯕꯁꯨ ꯌꯥꯒꯅꯤ, ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ SPꯅ ꯍꯥꯏꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯄ꯭ꯔꯀꯥꯁꯁꯤ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ SPꯅ ꯃꯍꯥꯛꯄꯨ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯕꯤꯗꯦ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯃꯇꯧ ꯑꯗꯨꯗ ꯚꯤꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ SPꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯒꯥꯔꯤ ꯃꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯈꯛ ꯒꯥꯔꯤ ꯀꯥꯈꯠꯂꯛꯄꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯁꯥꯔ ꯑꯇꯣꯞꯄꯗꯨꯗꯤ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ SPꯅ ꯃꯍꯥꯛꯇꯤ ꯂꯥꯛꯂꯔꯣꯏ, ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯔꯒꯦ ꯍꯦꯛ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯄ꯭ꯔꯀꯥꯁꯅꯁꯨ ꯒꯥꯔꯤ ꯃꯊꯛꯇ ꯑꯗꯨꯃꯛ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯍꯥꯏꯕꯗꯤ SPꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯑꯗꯨꯝ ꯇꯧꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯍꯣꯇꯦꯜꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯀꯥꯁꯅ ꯀꯦꯁ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯒꯤ ꯀꯔꯤ ꯔꯤꯐꯔꯦꯟꯁ ꯂꯧꯕ ꯌꯥꯕꯒꯦ, ꯀꯔꯤ ꯃꯥꯟꯅꯕꯁꯤꯡ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯤ꯫ ꯑꯗꯨꯒ SPꯅ ꯏꯔꯨꯖꯅꯅ ꯐꯨꯔꯤꯠ ꯂꯧꯊꯣꯔꯛꯄꯗ ꯃꯅꯥꯀꯟꯗ ꯇꯥ ꯀꯌꯥ ꯑꯃ ꯇꯥꯕꯗꯨ ꯎꯔꯤ꯫ ꯍꯥꯏꯕꯗꯤ SP ꯑꯁꯤ ꯑꯆꯝꯕ ꯃꯤꯁꯛꯇꯤ ꯅꯠꯇ꯭ꯔꯤ꯫ ꯑꯗꯨꯒ ꯄ꯭ꯔꯀꯥꯁꯅ ꯇꯧꯔꯤꯕꯗꯨ ꯎꯅ ꯅꯪ ꯀꯩ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯈꯔ ꯀꯤꯔꯞꯅ ꯃꯥꯗꯤ ꯀꯦꯁ ꯐꯥꯏꯜ ꯑꯗꯨ ꯁ꯭ꯇꯗꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯉꯩꯗ ꯕꯦꯁꯠ ꯁꯨꯇꯔ ꯇꯥꯕꯒꯤ ꯑꯦꯋꯥꯔꯗ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯀꯌꯥ ꯑꯃ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯊꯕꯛ ꯇꯧꯔꯕꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯃꯠꯇ ꯀꯥꯞꯂꯝꯗꯅ ꯇꯣꯛꯈꯤꯕ ꯀꯌꯥꯅꯤ꯫ ꯃꯈꯣꯏꯗꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯩꯇꯕꯒꯤ ꯅꯠꯇꯦ, ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯅꯥ ꯂꯩꯇꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯅꯪꯁꯨ ꯃꯤꯀꯤꯇꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ, ꯅꯥꯟꯊꯣꯛꯄ ꯌꯥꯅꯕ ꯂꯥꯏꯔꯤꯛꯀꯤ ꯃꯇꯦꯡ ꯂꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯑꯗꯨꯝ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯒꯣꯜꯗ ꯃꯦꯗꯥꯂꯤꯁꯠ ꯑꯣꯏꯖꯔꯤꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯖꯔꯕꯁꯨ SPꯅ ꯊꯤꯅ ꯉꯥꯡꯕꯤꯕ ꯆꯩꯕꯤꯕꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯨ ꯚꯤꯅꯥꯅ ꯎꯍꯧꯔꯗꯨꯅ ꯚꯤꯅꯥꯁꯨ ꯇꯦꯔꯦꯁ ꯃꯊꯛꯇ ꯑꯗꯨꯃꯛ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕꯗꯨ ꯐꯣꯡꯗꯣꯛꯂꯗꯨꯅ ꯚꯤꯅꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯤ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯗꯒꯤꯗꯤ ꯒꯣꯜꯗ ꯃꯦꯗꯥꯂꯤꯁꯠ ꯑꯣꯏꯅ ꯊꯣꯛꯆꯔꯛꯂꯤꯕꯅꯤ, ꯑꯇꯩꯃꯛ ꯇꯧꯕꯤꯗ꯭ꯔꯕꯁꯨ ꯈꯖꯤꯛꯇꯪ ꯐꯥꯎꯕꯗꯤ ꯏꯖꯠ ꯇꯧꯕꯤꯕ ꯌꯥꯕꯅꯤ꯫ ꯃꯗꯨꯗ ꯚꯤꯅꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯗꯨꯅ ꯃꯍꯥꯛꯇꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯕꯅꯤ, ꯑꯩꯗꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀ ꯊꯕꯛ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯇꯧꯃꯤꯟꯅꯈ꯭ꯔꯦ, ꯃꯥꯅ ꯐꯅ ꯉꯥꯡꯖꯔꯕꯁꯨ ꯑꯩꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯝ ꯇꯧꯁꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯐꯖꯅ ꯇꯧꯔꯕꯗꯤ ꯔꯦꯁꯄꯦꯛꯁꯨ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯃꯛ ꯄꯤꯖꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯚꯤꯅꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯕꯗꯨꯗꯒꯤ ꯄ꯭ꯔꯀꯥꯁꯀꯤ ꯁꯥꯎꯅꯤꯡꯉꯝꯕꯗꯨ ꯈꯔꯗꯤ ꯍꯟꯊꯔꯦ꯫ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯐꯅ ꯌꯥꯝꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ SPꯗ ꯆꯪꯁꯤꯟꯗꯨꯅ ꯁꯔ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯁꯥꯔꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ, ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯊꯕꯛ ꯇꯧꯖꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ SPꯅꯗꯤ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ SPꯒꯤ ꯃꯑꯣꯡ ꯑꯁꯤ ꯁꯛ ꯌꯥꯝꯅ ꯇꯛꯈꯠꯄ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯖꯨꯅꯤꯌꯔ ꯑꯣꯏꯔꯤꯕ SP ꯄ꯭ꯔꯀꯥꯁ ꯑꯁꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ SPꯒ ꯄ꯭ꯔꯀꯥꯁꯀ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯪꯅ ꯈꯪꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯎ ꯍꯥꯏꯔꯨꯕꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯃꯍꯥꯛꯀꯤ ꯀꯦꯁ ꯐꯥꯏꯜ ꯑꯗꯨ ꯍꯥꯡꯇꯣꯛꯀꯦ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗ SPꯅ ꯃꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯎ ꯍꯥꯏꯕ ꯅꯠꯇꯦ, ꯅꯪꯅ ꯈꯪꯕꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ ꯍꯥꯏꯕꯗꯒꯤ ꯂꯠ ꯇꯧꯗꯨꯅ ꯃꯥꯅ ꯈꯪꯖꯕ ꯈꯔ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ SPꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯥꯏꯝ ꯁꯤꯟꯗꯒꯤ ꯏꯚꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯐꯪꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ, ꯑꯗꯨꯒ ꯀꯦꯁ ꯑꯃꯒ ꯃꯥꯟꯅꯕꯁꯨ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯦꯁ ꯑꯃ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯀꯔꯝꯅ ꯆꯠꯊꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ, ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯔꯝꯅ ꯐꯪꯕꯒꯦ ꯃꯉꯣꯟꯗ ꯎꯠꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯁꯨ ꯀꯤꯕꯣꯏ ꯍꯪꯒꯣꯏꯕꯣꯏ ꯑꯉꯥꯡꯁꯪ ꯑꯗꯨ ꯊꯦꯛꯀꯠꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡꯗ ꯈꯨꯔꯨ ꯀꯟꯗꯨꯅ ꯂꯩ꯫ SPꯅ ꯃꯈꯥ ꯇꯥꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯗꯨꯅ ꯅꯪꯅ ꯑꯩ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯅ ꯎꯔꯝꯂꯒꯅꯤ, ꯃꯤꯍꯥꯠꯄ ꯑꯗꯨꯅꯁꯨ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯉꯝꯕ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯊꯝꯕ ꯄꯥꯝꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯒ ꯄ꯭ꯔꯀꯥꯁꯀꯤ ꯃꯥꯡꯁꯝꯗ ꯋꯦꯌꯔ ꯑꯗꯨ ꯌꯦꯠꯁꯤꯟꯗꯨꯅ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯃꯤ ꯑꯗꯨ ꯍꯥꯠꯂꯝꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯍꯥꯛꯁꯨ ꯇꯧꯗꯨꯅ ꯌꯦꯡꯂꯤ꯫ ꯚꯤꯛꯇꯤꯝ ꯑꯗꯨꯒ ꯃꯤꯍꯥꯠꯄ ꯑꯗꯨꯒ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ, ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯁꯥꯎꯅꯤꯡꯂꯤꯕ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯅꯤꯡꯂꯤꯕꯁꯤꯗꯤ ꯑꯇꯣꯞꯄ ꯑꯃꯗꯅꯤ, ꯑꯗꯨꯕꯨ ꯑꯇꯣꯞꯄꯗꯨꯗ ꯂꯃꯟ ꯈꯨꯝꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ SPꯅ ꯄ꯭ꯔꯀꯥꯁꯅ ꯇꯥꯛꯄꯤꯔꯤ꯫ ꯑꯗꯨꯒ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯠꯀꯗꯕ ꯃꯤ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯌꯦꯡꯂꯒ ꯍꯥꯠꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯤ ꯃꯤꯍꯥꯠꯄꯗꯨꯅ ꯋꯥꯅ ꯁꯤꯕꯗꯨ ꯃꯍꯥꯛ ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯅꯤꯡꯕꯒꯤꯅꯤ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠꯄ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯥꯏꯀꯣꯄꯥꯠ ꯑꯃꯅꯤ꯫ ꯑꯗꯨꯒ SPꯅ ꯃꯈꯥ ꯇꯥꯅꯗꯨꯅ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯌꯨ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯗꯔꯀꯥꯔ ꯂꯩꯇꯦ, ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯅꯉꯣꯟꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇꯦ, ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯕꯗ ꯊꯦꯡꯊꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯉꯥꯡꯕꯤꯔꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯑꯇꯣꯞꯄ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯒꯁꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯀ꯭ꯔꯥꯏꯝ ꯁꯤꯟꯗꯨ ꯑꯃꯨꯛ ꯌꯧꯔꯛꯂꯤ꯫ ꯃꯈꯣꯏꯅ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯂꯥꯛꯂꯝꯗꯕꯒꯤ SPꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯤ꯫ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯊꯔꯃꯣꯃꯤꯇꯔ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯅꯥꯀꯣꯡꯗ ꯊꯤꯟꯖꯤꯟꯗꯨꯅ ꯕ꯭ꯔꯦꯟꯒꯤ ꯇꯦꯝꯄꯔꯦꯆꯔ ꯑꯣꯜꯂꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯕ꯭ꯔꯦꯟꯒꯤ ꯇꯦꯝꯄꯔꯦꯆꯔ ꯑꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ 37 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁꯅꯤ꯫ ꯁꯤꯔꯕ ꯃꯇꯨꯡꯗ ꯄꯨꯡ ꯈꯨꯗꯤꯡꯒꯤ ꯗꯤꯒ꯭ꯔꯤ ꯑꯃꯃꯝ ꯍꯟꯊꯔꯛꯀꯅꯤ, ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯑꯣꯟꯕ ꯃꯇꯝꯗ 25.5 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯐꯪꯏ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯃꯤꯍꯥꯠ ꯑꯁꯤ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 10ꯗꯒꯤꯅ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯏꯒꯅꯤ ꯁꯥꯔ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ SPꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕꯗꯒꯤ ꯊꯦꯡꯅꯔꯛꯄ ꯉꯥꯛꯇꯅꯤ꯫
ꯄ꯭ꯔꯀꯥꯁꯄꯨ ꯍꯦꯛ ꯎꯕꯗꯒꯤ ꯃꯍꯥꯛꯁꯤ ꯄꯨꯂꯤꯁ ꯑꯣꯏꯒꯗꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯑꯦꯁꯄꯤꯅ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄ꯭ꯔꯀꯥꯁꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯑꯗꯨꯗ ꯃꯍꯥꯛ ꯄꯦꯟꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁꯇ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯌꯦꯡꯁꯤꯜꯂꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈꯤꯔꯝꯃꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯁꯌꯣꯅꯤ ꯀꯧꯏ ꯆꯍꯤ 23 ꯁꯨꯔꯦ ꯑꯗꯨꯒ ꯃꯄꯥꯅ ꯉꯔꯥꯡ ꯃꯍꯥꯛ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯏꯔꯝꯕꯅꯤ ꯄꯨꯂꯤꯁꯅ ꯄꯥꯎ ꯄꯤꯕꯗꯒꯤ ꯁꯌꯣꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯂꯤꯕꯗꯨ ꯄ꯭ꯔꯀꯥꯁꯅ ꯎꯅꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯀꯞ ꯂꯥꯎꯕꯗꯨꯗ ꯃꯍꯥꯛ ꯆꯪꯕ ꯉꯝꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯑꯣꯏꯅ ꯄꯦꯔꯦꯟꯠꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯏꯁꯂꯝꯒꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕꯁꯤ ꯁ꯭ꯀꯨꯜꯃꯛꯇꯗꯤ ꯅꯠꯇꯦ NGO ꯑꯃꯒꯤ ꯊ꯭ꯔꯨꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯌꯥꯎꯔꯝꯂꯤꯕ NGO ꯁ꯭ꯃꯥꯏꯜ ꯐ꯭ꯂꯥꯋꯔ ꯐꯥꯎꯟꯗꯦꯁꯟ ꯍꯥꯏꯕꯗꯨꯗ DSP ꯄ꯭ꯔꯀꯥꯁ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯌꯣꯅꯤꯒ ꯀ꯭ꯂꯥꯁ ꯄꯨꯟꯅ ꯂꯧꯃꯤꯟꯅꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯃꯍꯥꯛ ꯀ꯭ꯂꯥꯁ ꯂꯧꯔꯝꯃꯤ ꯀ꯭ꯂꯥꯁ ꯂꯣꯏꯔꯒ ꯃꯌꯨꯝ ꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯕ ꯌꯥꯔꯛꯇꯕꯅꯤ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯁꯨ ꯌꯥꯔꯅꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧ ꯌꯥꯗꯕꯗꯨ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯇꯝꯂꯛꯂꯦ ꯑꯗꯨꯅ DSP ꯄ꯭ꯔꯀꯥꯁꯅ ꯃꯅꯥꯛ ꯑꯅꯛꯄꯗ ꯂꯩꯕ ꯃꯦꯀꯥꯅꯤꯛ ꯁꯣꯞ ꯍꯥꯏꯕꯗꯤ ꯋꯥꯔꯛꯁꯣꯞꯁꯤꯡꯗ ꯆꯪꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯌꯣꯅꯤꯒꯤ ꯄꯦꯔꯦꯟꯠꯁꯇꯒꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯧꯔꯝꯃꯤ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯕ ꯑꯉꯥꯡ ꯑꯗꯨꯗ ꯁꯌꯣꯅꯤꯒꯤ ꯒꯥꯔꯤ ꯌꯥꯗꯕ ꯉꯔꯥꯡ ꯁꯦꯝꯕ ꯂꯥꯛꯂꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯦ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯋꯥꯔꯛꯁꯣꯞ ꯑꯁꯤ ꯒꯥꯔꯤ ꯑꯆꯧꯕꯒꯤꯅꯤ ꯃꯆꯥꯒꯤꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯂꯤꯉꯩ ꯇꯟꯖꯥꯗꯨꯃꯛꯇꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯃꯅꯤꯡ ꯍꯟꯇꯣꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯅ ꯃꯅꯤꯡ ꯍꯟꯇꯣꯂꯛꯄꯗ ꯍꯥꯠꯂꯤꯕ ꯃꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕ ꯑꯉꯥꯡꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜꯒꯨꯝꯕ ꯑꯃꯁꯨ ꯊꯣꯛ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯃꯅꯤꯡ ꯍꯦꯛ ꯍꯟꯇꯣꯛꯈꯤꯕꯗ ꯁꯌꯣꯅꯤꯒꯤ ꯒꯥꯔꯤ ꯌꯥꯗꯕꯗꯨ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯋꯥꯔꯛꯁꯣꯞꯀꯤ ꯑꯉꯥꯡ ꯑꯗꯨꯅ ꯁꯥꯔ ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯖꯗꯕꯅꯤ ꯑꯩꯒꯤ ꯊꯕꯛꯇꯤ ꯄꯨꯡ 6ꯇ ꯂꯣꯏ ꯑꯗꯨꯅ ꯑꯩ ꯄꯨꯡ 6ꯇ ꯌꯨꯝ ꯍꯜꯂꯦ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯂꯩꯔꯤꯉꯩꯗ ꯁꯦꯝꯕ ꯂꯥꯛꯄ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯗꯤ ꯊꯕꯛ ꯆꯠꯊꯣꯛꯀꯦ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯃꯛ ꯀꯣꯜ ꯇꯧꯗꯨꯅ ꯀꯧꯔꯣ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕ ꯃꯉꯣꯟꯗ ꯈꯪꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯃꯃꯛꯇꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯀꯥꯁꯅ ꯀꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗ ꯏꯌꯔꯒꯟ ꯔꯥꯏꯐꯜ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯔꯥꯏꯐꯜ ꯑꯗꯨꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯀꯥꯞꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯅꯣꯡꯃꯩ ꯀꯥꯟꯇꯨꯛ ꯃꯅꯝꯁꯨ ꯅꯝꯂꯤ ꯑꯗꯨꯒ ꯃꯄꯨ ꯑꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡ ꯄ꯭ꯔꯀꯥꯁꯅ ꯉꯔꯥꯡ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯅ ꯍꯪꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯒꯥꯔꯤ ꯑꯗꯨ ꯁꯥꯔ ꯁꯤꯖ ꯇꯧꯕꯒꯤ ꯌꯥꯗꯕꯅꯤ ꯏꯟꯖꯤꯟ ꯁꯤꯖ ꯇꯧꯕꯗꯨꯗꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯗꯤ ꯁꯦꯝꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯦ ꯁꯌꯣꯅꯤ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯅꯪ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨ ꯈꯔ ꯍꯥꯏꯗꯣꯛꯄ ꯃꯇꯝꯗ ꯊꯕꯥꯛꯇ ꯔꯥꯏꯐꯜ ꯀꯥꯞꯂꯨꯕꯒꯤ ꯍꯜꯂꯛꯄꯒꯤ ꯗꯥꯛ ꯇꯥꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯅꯪ ꯉꯔꯥꯡ ꯄꯨꯡ 7ꯗꯒꯤꯅ ꯄꯨꯡ 12 ꯐꯥꯎꯒꯤ ꯃꯅꯨꯡ ꯀꯔꯤ ꯇꯧꯗꯨꯅ ꯂꯩꯕꯒꯦ ꯑꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯈꯪꯅꯤꯡꯗꯦ ꯅꯪꯅ ꯇꯧꯕꯗꯨ ꯈꯛ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯔ ꯑꯩꯒ ꯏꯃꯥꯟꯅꯕꯁꯤꯡꯒ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯁꯥ ꯇꯥꯟꯕ ꯊꯦꯕ ꯐꯥꯕ ꯆꯠꯄꯅꯤ ꯃꯈꯣꯏꯅ ꯑꯗꯨꯝꯕ ꯇꯧꯔꯤꯕꯗꯨ ꯐꯣꯔꯦꯁꯠ ꯔꯦꯟꯖ ꯑꯣꯐꯤꯁꯥꯔ ꯑꯥꯏꯗꯤꯌꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯁꯥꯔ ꯃꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯦ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯁꯤ ꯃꯊꯧ ꯅꯤꯡꯊꯤꯖꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨ ꯄ꯭ꯔꯀꯥꯁꯇꯤ ꯐꯣꯔꯦꯁꯠꯀꯤ ꯃꯇꯥꯡ ꯁꯥ ꯇꯥꯟꯕꯒꯤ ꯃꯇꯥꯡꯗ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯀ꯭ꯔꯥꯏꯝ ꯑꯗꯨ ꯁꯣꯜꯕ ꯇꯧꯕ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯗ꯭ꯔꯥꯏꯚꯔ ꯃꯔꯤꯃꯠꯇꯨꯅ ꯍꯪꯂꯨꯕꯒꯤ ꯃꯇꯨꯡꯏꯟꯅ ꯐꯣꯔꯦꯁꯠ ꯔꯦꯟꯖ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯑꯍꯤꯡ ꯆꯨꯞꯄ ꯁꯥꯗꯥꯟꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯤ ꯑꯇꯣꯞꯄꯗ ꯍꯥꯏꯍꯟꯕꯤꯔꯛꯀꯅꯨ ꯅꯠꯇ꯭ꯔꯗꯤ ꯃꯍꯥꯛ ꯊꯕꯛ ꯇꯠꯀꯅꯤ ꯍꯥꯏꯖꯔꯛꯂꯦ ꯍꯥꯏꯗꯨꯅ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯁꯣꯝꯗꯅ SP ꯂꯣꯒꯥꯅꯥꯊꯟꯅ ꯀꯃꯤꯁꯅꯔ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯁꯥꯔ ꯑꯩ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯅꯤꯐꯨ ꯄꯥꯝꯃꯤ ꯃꯈꯣꯏ ꯅꯤꯐꯨꯃꯛ ꯍꯌꯦꯡ ꯄꯨꯡ 7ꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯀꯃꯥꯟꯗ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯑꯣꯐꯤꯁꯥꯔ ꯔꯥꯝꯀꯨꯃꯥꯔꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ ꯀꯃꯤꯁꯅꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ SP ꯁꯥꯔ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯅꯤꯡꯉꯤ ꯇꯧꯕꯇꯕꯨ ꯅꯪꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯄ꯭ꯂꯥꯟ ꯑꯗꯨ ꯈꯪꯗꯅ ꯑꯩꯅ ꯑꯦꯄ꯭ꯔꯨꯚꯦꯜ ꯍꯦꯛꯇ ꯄꯤꯕꯗꯤ ꯌꯥꯔꯣꯏ ꯅꯪꯒꯤ ꯄ꯭ꯂꯥꯟꯗꯨ ꯀꯔꯤꯅꯣ ꯍꯥꯏꯌꯨ ꯍꯥꯏꯔꯛꯄꯗꯒꯤ SPꯅ ꯁꯥꯔ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯃꯤ ꯍꯥꯠꯄ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯃꯍꯥꯛꯄꯨ ꯐꯥꯕ ꯑꯣꯏꯊꯣꯛꯂꯔꯣꯏ ꯑꯗꯨꯒ ꯃꯤꯍꯥꯠꯄ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯦꯛꯇ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯍꯥꯛꯅ ꯃꯤ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯅ ꯃꯍꯥꯛꯄꯨ ꯐꯥꯕ ꯑꯣꯏꯊꯣꯛꯂꯣꯏ ꯁꯥꯔ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯤꯒꯗꯧꯔꯤꯕ ꯃꯤ ꯑꯁꯤ ꯑꯉꯥꯡ ꯅꯠꯇꯦ ꯅꯍꯥ ꯅꯠꯇꯦ ꯃꯥꯒꯤ ꯆꯍꯤꯁꯤ ꯌꯥꯝꯗ꯭ꯔꯕꯗ 40ꯗꯒꯤ 50 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯀꯤꯂꯔ ꯑꯁꯤꯒꯤ ꯃꯤ ꯈꯨꯍꯥꯠ ꯑꯁꯤ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯚꯤꯛꯇꯤꯝ ꯑꯁꯤꯒ ꯃꯔꯤ ꯀꯔꯤꯁꯨ ꯑꯃꯠꯇ ꯂꯩꯅꯗꯦ ꯆꯨꯔꯨꯞ ꯑꯃ ꯊꯛꯂꯒ ꯄꯦꯟꯕ ꯅꯥꯏꯗꯕꯒꯨꯝꯅ ꯃꯈꯣꯏꯁꯨ ꯃꯤ ꯑꯃꯈꯛ ꯍꯥꯠꯂꯒ ꯄꯦꯟꯕ ꯅꯥꯏꯗꯕꯅꯤꯅ ꯃꯊꯪ ꯍꯥꯠꯂꯛꯂꯤꯕꯅꯤ ꯁꯥꯔ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀꯥꯟꯅꯔꯒ ꯃꯤ ꯍꯥꯠꯂꯤꯕꯅꯤ ꯁꯥꯔ ꯍꯌꯦꯡꯁꯤ ꯇꯥꯡ 15ꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯃꯤ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯠꯂꯛꯄꯒꯤ ꯆꯥꯟꯁ ꯂꯩ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯗꯤ ꯑꯦꯗꯤꯛ ꯆꯨꯔꯕꯅꯤꯅ ꯃꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀꯥꯜꯂꯒ ꯍꯥꯠꯂꯝꯕꯗꯨ ꯅꯨꯃꯤꯠ 2 ꯀꯥꯜꯂꯒ ꯍꯥꯠꯂꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯃꯗ ꯃꯤ 2 ꯐꯥꯎꯕ ꯍꯥꯠꯆꯤꯜꯂꯛꯄ ꯉꯝꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅ ꯇꯝꯂꯤ SP ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯃꯤꯁꯅꯔꯅ ꯃꯍꯥꯛꯀꯤ ꯔꯤꯀ꯭ꯋꯦꯁꯠ ꯑꯗꯨ ꯌꯥꯔꯛꯂꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯁꯤꯚꯤꯜ ꯗ꯭ꯔꯦꯁ ꯁꯦꯠꯇꯨꯅ ꯃꯈꯣꯏꯅ ꯊꯧꯒꯗꯕ ꯒꯥꯔꯤꯗ ꯄꯨꯂꯤꯁꯀꯤ ꯂꯣꯒꯣ ꯐꯥꯎꯕ ꯂꯧꯊꯣꯛꯇꯨꯅ ꯍꯌꯦꯡ ꯑꯗꯨꯗ ꯃꯤꯍꯥꯠꯄꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯔꯒꯅꯤ ꯍꯥꯏꯗꯨꯅ ꯔꯦꯗꯤ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯇꯥꯡꯒꯤ ꯁꯤꯟꯗ ꯗ꯭ꯔꯥꯏꯚꯔ ꯃꯔꯤꯃꯊꯨꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯥꯒꯤ ꯃꯃꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯗꯁꯕꯤꯟ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯂꯤ ꯃꯥꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯗꯁꯕꯤꯟ ꯍꯩꯗꯣꯛꯄ ꯂꯥꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯨꯝꯅ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥꯗꯨꯃꯛꯇꯗ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯄꯔꯗꯨꯁꯨ ꯍꯦꯛ ꯈꯞꯂꯛꯂꯦ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯁꯥꯎꯟ ꯐꯥꯎꯕꯗꯨꯗ ꯃꯍꯥꯛ ꯀꯤꯃꯟꯕꯅ ꯃꯃꯥꯏ ꯐꯥꯎꯕ ꯂꯩꯊꯣꯛꯄ ꯉꯝꯗꯅ ꯂꯦꯞꯂꯤꯉꯩ ꯇꯟꯖꯥꯗꯨꯗ ꯀꯥꯔꯒꯤ ꯊꯣꯡ ꯍꯥꯡꯇꯣꯛꯄꯒꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯈꯪꯕꯣꯏ ꯀꯔꯤꯕꯣꯏ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯄꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯚꯤꯅꯥꯅ ꯅꯨꯄꯤ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ SPꯗ ꯐꯣꯟ ꯇꯧꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯤ ꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯄꯤꯔꯛꯂꯤꯕꯁꯤ ꯔꯥꯇꯥꯕꯀꯦꯜ ꯔꯣꯗꯇꯅꯤ ꯑꯗꯨꯅ SPꯒꯤ ꯀꯃꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯔꯥꯇꯥꯕꯀꯦꯜ ꯔꯣꯗꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯟꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯆꯨꯒꯤ ꯐꯥꯝ ꯑꯃꯗ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯌꯣꯝꯁꯤꯟꯗꯨꯅ ꯊꯤꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯗ꯭ꯔꯥꯏꯚꯔ ꯃꯥꯔꯤꯃꯊꯨꯠꯀꯤ ꯐꯣꯟ ꯈꯤꯡꯂꯛꯂꯝꯃꯤ
SP Sarna Sarakadabda Ubada, Marimatuna Sar, a phone switch up Taukre Harlami Aduga, marking instruction in Matung in a Makoi phone Kudimak, silent motor Tamnara Matunda, Chugi Pamaduda, Makoi Luna Junction Rati, Bomagi Tabak Chatarami, Aduga Prakasa, Nupi Manupama, and the Chada Monga Lamadu, head Kangaroo. Aduga Tanzasi the Vinanasu, Monk Raven appeared to Muyum the Lian Pau Piraclami. Miapa Pagari Hana Lalaga, Nupi Manupama in a papa to the SP the May Hona Saudi and Tanzadu Mokta, Seta, Nupi Magasi Bakang Panglet and Laura Padagi, Mokoi Luna crimes in another Latuna, Yanchilami. Silan PSC BC so among the Siki was singing to Chamanana, Mokom good to Munaraga, mark some Tekatuna Tamlamani. Adu Tanzasimo to the driver Marimatuna couple of the Sar, I can opinion each other be Mangre and a pond Torlami. Silam Liverpool Masadu, I get an opinion that way out the check of you hide loudly. Market Masano Pidi could get Kuning Doda, Tamuma Tumani, Market Matano Pinalamway, on that check of you had a loud Paduda, Prakasana Partadona, the Bedo Gimako get to High Doctor Yellow with the Kuning Doda, Samru Tunglamadu Urami. High with the Olix Silam PSC, driver Mari Matungi Matanopi, Nakimawanga Desmond Hidopo Lakpada, Lupama Tina Kibaduni. That's him with the Makoina, to give him the Tisin Machanam than make up Aduda. Lucky of Fonadu, Mari Matungi Matanopi, Margre, and Margin Upina, Toroko phone. Police person in Masanopi Papa, Kanmangam Nakabadua, Makoina Laka, Matungasu, me Matang Matangadum left and Halak Bachida. SP Matayam Saba Hybrid Odu, Prakasan Suhana to Mina Pangi the Lerambadu, SP the Onsen Sir, me Mari Matang Halapa Adusu, Chapsam Manana photocopy Gumna, Sigumasibu, Sarna Mamanga Tingna Vikrabra, experience the Vikra behind Angla Paduda, SP Wakalda, and the Wai Diamatolami. Mana Kanbada, Hariba Mihat Maria Sinamagi, a hand Mihat Udam do Mandi, Mamandasu, Mihat Krator Mali had nothing that Glami, Aduna, Makoi, Mamanga Lake, Basumaki, Manavasing, labor had not ticket Pahorli. Adu Makuna Sahitara record Hankatuna Yellow Mutamadi, Makui Kesudu Manaba record Amata, Pangmangam the Vadi Matayam the Saba have the Urami. Matanga said Prakasna Pakibulari, Amada Tenaki Matungina, Kanaguma Mihat Pakradi, say Kun Contralera Matunda, Naunamu Mi Hatpa Horpa Yawi had not Tenaki. Masigumaramdi, Mia Mahapa the Pangibanungaidu, Makuina Kariguma, bought Amada Yanatraga, Misak Amada Pangmo Urambe, Aduga, Higher Port Natraga Misak Adu. Marky Panataga Lake, what Tulabadi, Makoi Hana Yamonta, Amuhana Mi Hatpa Muhorkani. Aduna Maramorga Makoi, Jay Kuni Mamangi, recording Amupaka Horglami. Maduda DSP Prakasna interesting about case Tingari. 1979 Nina Metuko Nupima, Mangsama Tui Laxin to the Hatki. Meharasi Makoi Nodik Tingrib case Siga, Karamari Namadagi Karakuma Tiruda, 1973 Power Chalaga, Jay Taruki Mununda, Nupima Pan Hatki Biki Samatenari. Haribama Masita Halamiba, Nupikudemo Mangsama Toina Kitchen, Punjindra Hatman Natani. Aduga Siram Nupi Karakatuma, Manning the Makutpulame, Makoi Lunama, Makutpundra Halamadinati. Siram Nupi sing and do say, you put in a humpo, Powi mark the Libang Actani. Aduga Matamada Miapadu de say, Kundain Kuntra Powi mark the Lerongani Hydra, Prakasna SP the reportory. Aduga Yana Maru Poinamana, higher music sings it Tongan jurisdiction, Tongan Jagata Werbusu, investigating officer de Amakatani, John Sebastian. Aduga John Sebastian the address do SP the Prakasna Pyramid. Kanagoma Topomio Moramudi, SP Aduna Prakasa Toroliba the very good congratulations Hiramutavani Adu, SP the Aduma Haiba Misatinati. Machin Manga Hydrabasu Maki Ming Aduna, Prakasa Toroliba Tabasi, SP the Toktoki have to Kangmungamli. Asipunosi, Prakasu Kandabadinati. SP the Mark John Sebastian Unaruge, Aduga case file sing as in the way among study Toduna Kari connection and Bopangboge, Tiu Hiram like a mark that kirami. SP body language to the Apen Makara Pokche, Prakasna Mark Takipu Muna Yeno Lehora Meduga, Mark had Takiba case file sing ado, Mang the Comdin Mutam da photo sing and do the Nan Makai Udava, Maxamgi, Jagamada, Dagama Lunamak Tano Lemut Urami. Other than Mark Lactona Doctor Unaga, Jagasimok to the Tamanava, Daxing Lady Basic Karigano Hino Hanguva to the doctor, Masidi, Hematoma Malini Hadan Doctor Highway Matungina, Mubi Haksang the Puna, pressure point Kutragani Twilly. Higher pressure point singers the pressure matic chana Peterbody, Muedu, 1 tower power yai. Aduna Hematoma Habesida, Naxongi pressure point Sida, Kanda force people the game Muedu, Minitara the Trama power, 1 ton by Haribo Mozi, the war Irongani Hydra, Doctor Aduna explain Toroglami. Maruta the Prakatan sir, higher processes common Mui Baman Hector Karam the Kangmonga Durimo Hina Hanglam. Aduda, Masitiam Lai Ponida, YouTube Nating with the Pahong the Pangli had no Kunole. Adamu sir, Masita say couldn't try one the Oirabadi, cramped on the Kangmongani Hina Hangla Puda, say couldn't try one Oiragadi, like the Pavanata the Upile had no Kunole. Aduga Tanzasida Asomduna, Espin and John Severson Unava Makim the Chalami. Calling Bell King over the Tonga to Libasi, John Severson in Matanupa, Kennedy 7 Siani. Canadian SP the Kana Obirabano Hina Hangla Puda, Espin Chingadanaba.
ꯃꯍꯥꯛꯀꯤ ꯃꯄꯥ ꯖꯣꯟ ꯁꯦꯕꯥꯁꯇꯤꯌꯟꯒ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯄꯨꯟ ꯃꯥꯂꯥꯏ ꯁ꯭ꯇꯦꯁꯟꯗ ꯎꯅꯈꯤꯕꯅꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯗꯨꯕꯥꯏꯗ ꯁꯦꯇꯜ ꯇꯧꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯅ ꯕꯤꯖꯤꯅꯦꯁ ꯈꯔ ꯇꯧꯔꯒ ꯂꯩꯖꯕꯅꯤ꯫ ꯍꯟꯗꯛ ꯃꯍꯥꯛ ꯇ꯭ꯔꯤꯆꯤꯗ ꯂꯥꯛꯄꯗ ꯇꯟꯖꯥ ꯆꯥꯗꯨꯅ ꯖꯣꯟ ꯁꯥꯔꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯗꯨꯗ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯅ ꯀꯦꯅꯦꯗꯤꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯆꯪꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯕ ꯃꯇꯨꯡꯗ ꯕꯕꯥꯒ ꯁꯣꯝꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯦ꯫ ꯃꯗꯨꯗ ꯑꯦꯁꯄꯤꯅ ꯅꯠꯇꯦ ꯑꯩꯗꯤ ꯄꯨꯂꯤꯁ ꯑꯣꯏꯖꯗꯦ, ꯑꯩꯅ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯗ ꯁꯥꯔꯅ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯈꯤ, ꯑꯗꯨꯒꯤ ꯑꯩ ꯑꯁꯨꯝ ꯂꯥꯛꯆꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯅꯔꯝꯃꯤ꯫ ꯇꯟꯖꯥꯁꯤꯗ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯀꯥꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯀꯦꯅꯦꯗꯤꯅ ꯑꯦꯁꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥ ꯊꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯑꯦꯁꯄꯤꯁꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯝꯃꯤ꯫ ꯀꯦꯅꯦꯗꯤꯅ ꯆꯥ ꯀꯞ 2 ꯄꯨꯊꯣꯛꯂꯒ ꯑꯦꯁꯄꯤꯗ ꯑꯃ ꯄꯤꯔꯒ ꯑꯦꯁꯄꯤꯅ ꯆꯥ ꯑꯗꯨ ꯊꯛꯂꯕ ꯃꯇꯨꯡꯗ ꯀꯞ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇ꯭ꯔꯦꯗ ꯊꯝꯕ ꯃꯇꯝꯗ ꯃꯐꯝ ꯈꯔꯗꯤ ꯑꯣꯟꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯀꯦꯅꯦꯗꯤꯅ ꯍꯥꯏꯔꯤꯕ ꯀꯞ ꯑꯗꯨ ꯑꯃꯨꯛ ꯂꯧꯈꯠꯂꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯒ ꯆꯞ ꯆꯥꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯀꯦꯅꯦꯗꯤꯅ ꯃꯍꯥꯛꯅ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯑꯦꯁꯄꯤꯅ ꯀꯔꯤ ꯇꯧꯕꯗ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯍꯥꯔꯠ ꯑꯦꯇꯦꯛꯅꯤ, ꯀꯥꯔꯗꯤꯌꯦꯛ ꯑꯦꯔꯦꯁꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯦ꯫ ꯃꯗꯨ ꯇꯥꯕꯗ ꯑꯦꯁꯄꯤꯅ ꯃꯍꯥꯛ ꯊꯕꯛꯀꯤ ꯇꯦꯟꯁꯟ ꯂꯩꯗꯨꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯜꯂꯝꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯀꯦꯅꯦꯗꯤꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯐꯛꯂꯥꯡꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯐꯛꯂꯥꯡꯗ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯊꯦꯠꯄ ꯎꯔꯤ꯫ ꯑꯗꯨꯒ ꯑꯦꯁꯄꯤꯅ ꯍꯦꯛ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯣꯇꯣ ꯑꯃ ꯊꯝꯂꯤꯕꯗꯨ ꯎꯕꯗꯒꯤ ꯑꯦꯁꯄꯤꯅ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯦꯅꯦꯗꯤꯅ ꯃꯍꯥꯛ ꯑꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯐꯣꯇꯣꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯀꯥꯞꯆꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯑꯗꯨꯒ ꯐꯣꯇꯣ ꯑꯗꯨ ꯍꯥꯟꯅ ꯊꯝꯂꯤꯕ ꯖꯒꯥ ꯑꯗꯨ ꯆꯞ ꯆꯥꯅ ꯊꯝꯕꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦꯁꯄꯤꯁꯨ ꯐꯣꯇꯣ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯐꯝꯗꯨꯒ ꯆꯞ ꯆꯥꯅ ꯊꯝꯅꯕ ꯍꯣꯠꯅꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯦꯡꯂꯨꯒꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯕ ꯆꯠꯇ꯭ꯔꯤꯉꯩꯗ ꯀꯦꯅꯦꯗꯤꯅ ꯑꯦꯁꯄꯤꯅ ꯊꯝꯂꯝꯕ ꯐꯣꯇꯣ ꯑꯗꯨ ꯃꯐꯝ ꯈꯔ ꯈꯖꯤꯛ ꯁꯣꯏꯅꯕꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯂꯧꯈꯠꯂꯒ ꯃꯈꯨꯠꯅ ꯇꯩꯊꯣꯛꯂꯕ ꯃꯇꯨꯡ ꯍꯥꯟꯅꯒꯤꯗꯨꯒ ꯃꯐꯝ ꯆꯞ ꯆꯥꯅ ꯊꯝꯂꯝꯃꯤ꯫ ꯐꯣꯇꯣ ꯌꯦꯡꯅ ꯑꯦꯁꯄꯤꯅ ꯀꯦꯅꯦꯗꯤꯗ ꯌꯨꯝ ꯑꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯦ꯫ ꯃꯗꯨꯗ ꯀꯦꯅꯦꯗꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯂꯩꯃꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤꯕꯗꯒꯤ ꯑꯩ ꯏꯇꯣꯝꯇ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯦꯁꯄꯤꯅ ꯁꯣꯝꯒꯤ ꯃꯤꯁꯦꯁꯇꯤ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯀꯦꯅꯦꯗꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯊꯥ 3ꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯨꯝꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛ 1979ꯗ ꯂꯨꯍꯣꯡꯕꯅꯤ, ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤ ꯃꯕꯥꯅꯤ ꯂꯨꯍꯣꯡꯕꯒꯤ 39 ꯁꯨꯕ ꯑꯦꯅꯤꯚꯔꯁꯔꯤ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯦꯁꯄꯤꯅ ꯁꯥꯒꯠꯂꯝꯕ ꯊꯤꯑꯣꯔꯤ ꯑꯗꯨ ꯂꯣꯏꯅ ꯆꯨꯝꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ 1979ꯗ ꯆꯍꯤ 38ꯒꯤ ꯃꯃꯥꯡꯗ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨꯅ ꯑꯔꯣꯏꯕ ꯃꯤꯌꯥꯠ ꯆꯠꯊꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯟꯗꯛꯇ ꯑꯃꯨꯛ ꯊꯥ 1-2 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 4 ꯃꯊꯪ ꯍꯥꯠꯊꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯥ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯅꯤ꯫ ꯃꯌꯥꯝ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯑꯦꯁꯄꯤꯅ ꯖꯣꯟ ꯁꯦꯕꯥꯁꯇꯤꯌꯟꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯅꯦꯗꯤ ꯁꯦꯕꯥꯁꯇꯤꯌꯟ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯌꯥꯠꯁꯤꯡ ꯑꯁꯤ ꯆꯠꯊꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯄ꯭ꯔꯀꯥꯁꯅ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯪꯗꯨꯅ 1970ꯁꯀꯤ ꯃꯇꯝꯗ ꯍ꯭ꯌꯨꯃꯦꯟ ꯄ꯭ꯔꯦꯁꯔ ꯄꯣꯏꯟꯠꯀꯤ ꯃꯇꯥꯡꯗ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯧꯔꯤꯕ ꯃꯤꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯔꯦꯀꯣꯔꯗ ꯐꯥꯛꯀꯠꯇꯨꯅ ꯊꯤꯔꯨꯕ ꯃꯇꯝꯗꯁꯨ ꯀꯦꯅꯦꯗꯤ ꯁꯦꯕꯥꯁꯇꯤꯌꯟ ꯑꯁꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯦꯁꯄꯤ ꯀꯦꯅꯦꯗꯤꯒꯤ ꯃꯌꯨꯝꯗꯒꯤ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯟ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯦꯅꯦꯗꯤꯅ ꯁꯣꯝꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧꯁꯤ ꯌꯦꯡꯂꯨꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯃꯦꯟꯗꯤ ꯃꯥꯟꯗꯦ, ꯄꯨꯂꯤꯁꯃꯦꯟꯗꯨ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯒ ꯒꯦꯠ ꯑꯗꯨ ꯊꯣꯛꯈꯤꯕꯗ ꯂꯣꯟꯁꯤꯟꯕꯤꯔꯝꯃꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡꯗ ꯒꯦꯠ ꯑꯗꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯃꯇꯝꯗ ꯆꯥ ꯒꯤꯂꯥꯁ ꯑꯃꯁꯨꯡ ꯐꯣꯇꯣꯅꯆꯤꯡꯕꯗꯨ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯊꯝꯗꯕ ꯌꯥꯈꯤꯗꯕꯅꯤ, ꯍꯥꯏꯕꯗꯤ ꯀꯦꯅꯦꯗꯤ ꯁꯦꯕꯥꯁꯇꯤꯌꯟ ꯑꯁꯤ ꯁꯥꯏꯀꯣꯄꯥꯠ ꯑꯃꯅꯤ꯫ ꯑꯦꯁꯄꯤꯅ ꯍꯧꯖꯤꯛ ꯀꯃꯤꯁꯅꯔꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯋꯥꯔꯦꯟꯠ ꯏꯁꯨ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯃꯤꯍꯥꯠꯄꯁꯤꯡ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯏꯚꯤꯗꯦꯟꯁ ꯐꯪꯕ ꯌꯥꯝꯅ ꯋꯥꯒꯅꯤ ꯁꯔ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯏꯚꯤꯗꯦꯟꯁ ꯐꯪꯍꯧꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯂꯣꯠꯈꯤꯒꯅꯤ, ꯑꯗꯨꯒ ꯃꯊꯪ ꯀꯔꯝꯕ ꯃꯇꯝꯗ ꯃꯤꯍꯥꯠ ꯑꯃꯨꯛ ꯇꯧꯔꯛꯀꯗꯒꯦ ꯈꯪꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯁꯔ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤ ꯋꯥꯔꯦꯟ ꯂꯧꯔꯒ ꯊꯤꯕꯒꯤ ꯃꯍꯨꯠꯇ ꯁꯔ, ꯃꯥꯒꯤ ꯌꯨꯝꯊꯪꯅꯕꯒꯤ ꯌꯨꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯚꯔꯥ ꯑꯣꯏꯅ ꯂꯧꯔꯒ ꯂꯩꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯌꯥꯒꯅꯤ ꯁꯔ꯫ ꯃꯍꯥꯛꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯇꯤꯝꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯒꯅꯤ ꯁꯔ, ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯀꯣꯏꯊꯤ ꯊꯤꯕ ꯌꯥꯒꯅꯤ ꯁꯔ꯫ ꯑꯗꯨꯒ ꯚꯔꯥ ꯑꯣꯏꯅ ꯂꯩꯔꯨꯒꯗꯕ ꯃꯤꯁꯤ ꯁꯔ, ꯍꯦꯛ ꯌꯦꯡꯕꯗ ꯄꯨꯂꯤꯁ ꯃꯥꯟꯗꯕ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯅ ꯆꯤꯡꯅꯍꯟꯗꯕ ꯌꯥꯒꯅꯤ ꯍꯥꯏꯔꯛꯄ ꯇꯥꯟꯖꯥ ꯑꯁꯤꯃꯛꯇꯗ ꯄ꯭ꯔꯀꯥꯁꯟꯁꯨ ꯀꯥꯗꯨꯗ ꯄ꯭ꯔꯕꯞ ꯆꯪꯂꯛꯇꯨꯅ ꯁꯔ, ꯌꯨꯝꯕꯨꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯦ, ꯃꯥꯒꯤ ꯌꯨꯝꯒꯤ ꯀꯥꯒꯤ ꯁꯣꯁꯨ ꯃꯉꯣꯟꯗꯁꯨ ꯂꯩ ꯍꯥꯏ, ꯑꯗꯨꯅ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯝꯅꯔꯦ꯫ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯑꯦꯁꯄꯤ ꯔꯥꯝꯀꯨꯃꯥꯔ ꯑꯃꯁꯨꯡ ꯀꯃꯤꯁꯅꯔꯒꯤ ꯃꯤꯠꯌꯦꯡꯁꯤ ꯄ꯭ꯔꯀꯥꯁꯟꯗ ꯄꯨꯂꯞ ꯑꯣꯟꯁꯤꯜꯂꯛꯂꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯊꯤꯔꯝꯃꯤꯁꯤ ꯑꯗꯨ ꯄ꯭ꯔꯀꯥꯁꯟ ꯆꯞ ꯆꯥꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯀꯥꯁ ꯀꯦꯅꯦꯗꯤꯒꯤ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯗ ꯌꯨꯝ ꯍꯣꯡꯖꯤꯜꯂꯛꯂꯤ, ꯚꯔꯥ ꯂꯧꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯀꯦꯅꯦꯗꯤꯅ ꯄ꯭ꯔꯀꯥꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯅꯪꯗꯤ ꯅꯧꯅ ꯚꯔꯥ ꯂꯧꯗꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯁꯨ ꯃꯉꯛ ꯅꯣꯡꯗꯨꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯅꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯃꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯃꯄꯥ ꯃꯆꯥꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯀꯦꯅꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯐ꯭ꯔꯦꯗꯤ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗ ꯑꯦꯁꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯦꯇ꯭ꯔꯣꯜ ꯇꯤꯝ ꯀꯦꯅꯦꯗꯤ ꯊꯧꯗꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯄ꯭ꯔꯀꯥꯁꯅ ꯀꯦꯅꯦꯗꯤꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯊꯣꯡꯅꯥꯎꯗꯒꯤ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯣꯟꯅ ꯌꯦꯡꯂꯤ꯫ ꯀꯦꯅꯦꯗꯤꯒꯤ ꯔꯨꯇꯤꯟ ꯑꯁꯤ ꯆꯥꯛꯆꯥ ꯍꯦꯛ ꯇꯣꯛꯄꯒ ꯌꯨꯝꯒꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯐꯖꯅ ꯁꯦꯡꯗꯣꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯀꯦꯅꯦꯗꯤꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯟꯅ ꯌꯦꯡꯁꯤꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ
Prakash ki yamtang namda lairi ba imung adugi matai munau khanarapudagi anga apikpadu mapanda tholaktu namanako mendra lairi. Anga adugi mato udu nungai tadu nangahak yengraka ontholakpadadi. Kenedi ki mayumudu may mutatuna lerme aduga kenedi gari thudukadabagi start tawkre. SPN lambi nakanama aduga petrol team na atopar nakanamada kenedi tholakpa ngaiduna sanglebani aduga hauji kenedi chatkibasi petrol team na leiba nakan adudani khanglakpadagi. SPN petrol team da sete pau pirakle. Adumu gari manungda kanasu leyamdabadagi paudu receive tawramde. Maramdi driver aduna maki nupida night duty pisalapagi wari sanaduna lairi aduga officer adusu ngahak mapanda thoklubani. Makhoi animang gari da proper chongkatuna gari start tawnabo hotnaringaida gari start hoba yadringai tanjaduda kenendagi gari du makhoi mamanga thawru chattibadu urami. Maruda police officer aduna yam sauna driver da hainagi nangi nupidusu duty de hek puraklo haida jairi. Petrol temi gari yadabana maram oiraga kenedi karomda chatkibagi haiba khangaudrabani. Aduna SPN Prakashta ma kadai lairibagi khangdribamkai mayumda changkinu haina changalamde. Pung ahongi matungda kenedagi gari aduna railway crossing langedawagi tawri haina seta pau pirakpadagi SPN mafum aduda duty tariba SI adugi number lauraga SI adubu kenedagi gari manaka changtindari yengchaluso hairaklammi adu SI aduna di bahak matna changba nungaite hairakpadada SPN kaiso bahakano aisuna nakta dumak lairi haidana khumlakle. Highway SP Logana Tansu Kennedy Lay Gari Manaka among Lay Vanedu, Manga Sanction and Way Sanro Yadawi Maramdi, Mark the Kennedy Hana Unatoru Redo Mark Masamong, business many Hydoglu Manedu Manozi, police officer in a jungle of the Kennedina, Jingaki Gadoibani. As I don't junction Laga, Guy the Pamela Kennedy Kada the Tapiru no hand hang. Moruda Kennedy Mark, movie Yang Luana Kumla Paduda, adorably, movie and Louis to get a dom the Yang Harami. Moruda Mahana to get Lotuno pick out the Humjil over the to get the Yaromdre. Manga ticket koiti tirapuda garigi toolbox manung yaromutagi ticket adu loktok tuna pirame. Arudagi asai aduna garigi deki amuta hangtok piyo haiduna deki edu hangtok halaw matunga deki manung dasu tirame adu karisu phangba ngamlamde. Ngasai make asai asina tawribasi SP Logana tana phone da harakpa instruction ngaktani. Maruda asai aduna sir gari mangda karisu phangba ngamde aduga ticket asus done tumnari haiduna harakpa aduda SP Wakaldadi cinema adu yengdrabasu ticket kaktamakkaga lakpo oiramasu yai aduna nangdi mangna hariba film adu yenglabra haina hanglakpaduda asai sir aisu yengle haina khumlongle. Adu oirabadi mak film yengi yengde khangdanaba film da waridu haipet sajalo hairakpadagi asai aduna muk changjaltuna film adu kamai tawwe nungaibra haina hanglami. Maruda adum nungai haina khumlongle. Kari watano ni sir fighting adu yamna yariba mai tawa film adu adum nungai khakta haibasibo. Maruda kenedi du wakalama khanmagum kaisu khumlaklamde. Asai aduna makha taraduna aroibagi fight na dumadi yamna tina phajabani sir ningsing video bra haina hanglaklamai. Maruda kenedi na kaisu khumduna wakal khanduna mangduna leibadu ubaduda asai adu nongmoisa ke fawu tawrurabani. Ngake watuna kenedi na yamna tamna any yemu film duladi fight na mata yawdi haina khumlaklai. Tasena makisu film da fight na mata yawna te haibadu asai adu su khanglibani. Mangna film tasena yengluraga halaklibra haibadu khangnana hona bui kaktani. Aduna SP order matungina SI aduna mark chalan kirame adu SP wakaldadi film adu mana ngasi yengma oiramdabusu ya haidna adumak thingnari. Kenedina gari hek thaukibaga SP mark matungda laptana inaduna lagli aduga Prakash mana yummadura changduna thijalunaba pau pirakli. SP order hek phangbadagi Prakash yummadura chongchinduna yummanunga changduna kari leiribai haibadu thijalame. Yummadura leiba boxing adu matang hangtokduna kari yauribai haidna yengingi tanjasida Prakash asum chalamadagi shortcut amma lauduna maki mayamadu yam naksina thaujilaglame. SPN matung inajaraklobusu shortcut amma lei yum yam thuna yoba yai haibadu khangdabanina mayam yogadaba yam naksalakpaduda Prakash phone tawduna yummadura yam thuna thokro haidna hairali. Mark the Tuna Tokro Harakani have the Kangdavanina, portraying a Luna Chakairu Ramani. Adu Manga Tibomatam, Kamadi show launching the monk lady. Adu Mana human dingy, upon Topon Nangding Ida. Nadi human do Yoshilakuna, so hangada with the Lami. Mana so hungry yum the Janakumatam, the Diprakasi, Tom Mormunda, Lotuna Lady. Masarating the Makara power with the going ying Tanjadu Lauduna. Human the Lona gentle as a wall Luton to a wall Makada, Pakta Duna Lol over the gate. Kenedina Kangmo Podi, Kanghodri. Sekpang on the Lord Lona Prakashna SP phone Trodun sir, I need Timatam the Chinga Evakarisu Pangbangam, Markung Ahumakaisum the Yum later would do, Markada the Chatlovan Hina Hangla Podi Pakum, SP the people on the Maramdi, Petrol Timangaria, the Wadaki Marki Matung, in Navan Nangodavan Maramuera, Karai the Lirun have a Kangodavani. Matagi Chinda, Asiba Musul later, Matagi Prakasamus SP, Kram Senders Amuksu Yanchin Milakam. Serial killers in a Numid Humni Lega me among Hali have a Kana. Nangi Merida, Mark Sunto in a pound of a gun, hot of an edible department, Makedi, Subaka Lake Ivana, Mark Kadai, the Tatibu account during Matamuna, Sungo in the Hato Erongani Hydra, SPM Sum Prakasa Kaliduga, Makoina Chakin, the Badagi High Methodos, talk when Hydra, Ningam never Paul laying it and Jasida, Yam the Nakbong, the junior police officer, sir. Miat Padring a sea party had to hide.
ꯃꯗꯨ ꯇꯥꯕꯗ ꯃꯤꯍꯥꯠꯄꯗꯨ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯀꯦꯅꯦꯗꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅ ꯈꯪꯅꯤꯡꯃꯟꯕꯗꯒꯤ ꯃꯈꯣꯏꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯅ ꯄꯥꯎꯃꯤ ꯃꯌꯥꯝ ꯌꯣꯝꯁꯤꯟꯗꯨꯅ ꯄꯥꯎ ꯂꯧꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯂꯤ ꯁ꯭ꯇꯦꯁꯟ ꯌꯧꯔꯕ ꯃꯇꯨꯡꯗ ꯕꯤꯅꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯁꯔ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯗꯨꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯄꯨꯂꯤꯁ ꯆꯦꯛ ꯄꯣꯁꯠ ꯑꯃ ꯂꯩꯕꯗꯨꯗ ꯔꯤꯒꯨꯂꯔ ꯆꯦꯀꯤꯡ ꯇꯧꯕꯗꯒꯤ ꯐꯥꯕꯅꯤ ꯑꯗꯨꯒ ꯃꯤꯍꯥꯠꯄꯗꯨꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯜꯁꯨ ꯌꯥꯖꯈ꯭ꯔꯦ ꯃꯉꯣꯟꯗꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯅꯥ-ꯂꯤꯛꯀꯣꯟ ꯈꯔꯁꯨ ꯐꯪꯕꯗ ꯅꯠꯇꯅ ꯐꯤꯡꯒꯔ ꯄ꯭ꯔꯤꯟꯠꯁꯨ ꯕꯦꯠꯆ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯐꯥꯔꯝꯂꯤꯕ ꯃꯤꯍꯥꯠꯄꯁꯤꯗꯤ ꯀꯦꯟꯗꯤꯁꯁꯨ ꯅꯠꯇꯦ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅꯤ ꯃꯃꯤꯠ ꯈꯨꯝꯖꯤꯟꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯄꯨꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯄ꯭ꯔꯀꯥꯁꯅꯗꯤ ꯊꯥꯖꯕ ꯉꯝꯗꯦ ꯄ꯭ꯔꯀꯥꯁꯅ ꯅꯠꯇꯅ ꯑꯦꯁ.ꯄꯤꯁꯨ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯊꯥꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯍꯥꯠꯄꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥꯃꯛ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯀꯟꯐꯦꯁ ꯇꯧꯖꯈ꯭ꯔꯕ ꯃꯔꯥꯜ ꯌꯥꯖꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏꯗꯤ ꯂꯩꯔꯝꯗꯦ ꯕꯤꯅꯥꯅ ꯃꯈꯥ ꯇꯥꯔꯛꯂꯗꯨꯅ ꯁꯔ ꯃꯤꯍꯥꯠꯄꯗꯨꯅ ꯃꯁꯥꯅ ꯃꯔꯥꯜ ꯌꯥꯖꯈ꯭ꯔꯕꯅꯤꯅ ꯀꯦꯁ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯒ ꯁꯥꯔꯒ ꯄ꯭ꯔꯀꯥꯁꯟꯒꯁꯨ ꯆꯦꯟꯅꯥꯏꯗ ꯂꯥꯛꯂꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯊꯣꯛꯂꯛꯂꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯍꯥꯟꯅꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯔ ꯔꯥꯝꯀꯨꯃꯥꯔ ꯂꯥꯛꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ ꯃꯤꯒꯤ ꯂꯝꯕꯤ ꯊꯠꯆꯟꯒꯅꯨ ꯂꯝꯕꯤ ꯃꯌꯥꯏꯗ ꯂꯦꯞꯁꯟꯒꯅꯨ ꯍꯥꯏꯗꯨꯅ ꯑꯦꯁ.ꯄꯤꯅ ꯃꯍꯥꯛꯀ ꯑꯍꯥꯟꯕ ꯎꯅꯕꯗ ꯍꯥꯏꯈꯤꯕ ꯈꯣꯟꯗꯥ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯣꯏꯕ ꯔꯕꯤ ꯀꯨꯃꯥꯔ ꯃꯁꯥ ꯃꯊꯟꯇ ꯖꯦꯜꯗ ꯁꯨꯁꯥꯏꯗ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯗꯣꯛꯇꯔꯗ ꯄꯨꯈꯠꯇꯨꯅ ICUꯗ ꯑꯍꯤꯡ ꯑꯃ ꯂꯦꯜꯂꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯌꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯁꯟꯗꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯁꯨ ꯀꯦꯟꯗꯤ ꯃꯁꯥꯃꯛꯁꯨ ꯇꯤꯚꯤꯗ ꯌꯦꯡꯂꯝꯕꯗꯒꯤ ꯇꯤꯚꯤꯗꯨ ꯃꯨꯠꯊꯠꯂꯒ ꯄ꯭ꯔꯦꯌꯔ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨꯒ ꯊꯪꯅꯕ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯗꯒꯤꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯀꯥꯁꯅ ꯂꯣꯟꯅ ꯌꯦꯡꯂꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯎꯔꯨꯕꯗꯒꯤ ꯄ꯭ꯔꯀꯥꯁꯟꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯗꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯒ ꯑꯦꯁ.ꯄꯤ ꯀꯥꯔꯗ ꯐꯝꯂꯤ ꯃꯈꯣꯏꯅ ꯇꯧꯖꯔꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯨꯡꯏꯟꯅꯗꯤ ꯀꯦꯅꯦꯗꯤ ꯍꯥꯏꯕꯁꯤ ꯃꯤꯍꯥꯠꯄꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯈꯨꯟꯅꯦꯛꯇ ꯅꯦꯛꯂꯒ ꯃꯤꯍꯥꯠꯄꯒꯤ ꯃꯔꯥꯜ ꯊꯪꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯔꯥꯜ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯄ꯭ꯔꯀꯥꯁꯅ ꯑꯦꯁ.ꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯔ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯍꯦꯛꯇ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤ ꯃꯗꯨꯗ ꯑꯦꯁ.ꯄꯤꯅ ꯑꯩ ADGPꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯅꯪ ꯈꯛꯇꯃꯛ ꯆꯦꯟꯅꯥꯏꯗ ꯆꯠꯀꯗꯕꯅꯤ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯒꯦꯅꯤ ꯃꯍꯥꯄꯥꯄꯤ ꯑꯁꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ ꯍꯥꯏꯔꯤ ꯃꯗꯨ ꯇꯥꯕꯗ ꯄ꯭ꯔꯀꯥꯁꯅ ꯁꯔ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯒꯅꯤ ꯆꯠꯂꯣꯏ ꯍꯥꯏꯔꯛꯂꯤ ꯅꯪꯒꯤ ꯊꯕꯛ ꯖꯣꯏꯟ ꯇꯧꯕꯗ ꯉꯥꯏꯔꯕꯅꯤ ꯇ꯭ꯔꯤꯕꯨꯅꯦꯜꯁ ꯑꯃꯁꯨꯡ ꯏꯟꯀ꯭ꯋꯥꯏꯔꯤ ꯃꯊꯪ ꯂꯥꯛꯄꯗ ꯅꯪ ꯁꯦꯟꯅꯕ ꯉꯝꯂꯣꯏꯅꯦ ꯀꯟꯃꯨꯟꯅ ꯈꯜꯂꯨ ꯀꯥꯎꯁꯤꯟꯅꯒꯅꯨ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯁꯔ ꯊꯕꯛ ꯇꯠꯀꯦ ꯍꯥꯏꯔꯕꯁꯨ ꯇꯠꯆꯔꯁꯅꯨ ꯁꯔ ꯃꯈꯥ ꯇꯥꯅ ꯃꯔꯗꯔ ꯑꯃ ꯊꯣꯛꯍꯟꯕ ꯑꯩ ꯁꯨꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯗꯨ ꯇꯥꯕꯗ ꯑꯦꯁ.ꯄꯤꯁꯨ ꯇꯨꯃꯤꯟꯅ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯄ꯭ꯔꯀꯥꯁ ꯑꯃꯁꯨꯡ ꯑꯦꯁ.ꯄꯤ ꯀꯦꯅꯦꯗꯤꯒꯤ ꯌꯨꯝ ꯃꯃꯥꯡꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯀꯦꯅꯦꯗꯤ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯀꯦꯁ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯗꯤꯄꯥꯔꯠꯃꯦꯟꯇꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯕꯥꯅꯤ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯑꯁꯨꯝ ꯉꯥꯏꯕꯗꯨꯗ ꯄ꯭ꯔꯀꯥꯁꯇꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯝꯕꯤꯗꯨ ꯁ꯭ꯇꯥꯔꯤꯡꯗ ꯇꯛ ꯊꯥꯔꯤ ꯃꯍꯥꯛꯀꯤ ꯃꯊꯥ ꯁꯥꯕ ꯇꯧꯐꯝ ꯈꯪꯗꯕ ꯃꯑꯣꯡ ꯑꯗꯨ ꯑꯦꯁ.ꯄꯤꯅ ꯃꯨꯟꯅ ꯌꯦꯡꯂꯛꯄꯗꯨ ꯈꯪꯕꯗꯒꯤ ꯈꯨꯗꯣꯝꯕꯤꯗꯨ ꯆꯞ ꯂꯦꯞꯂꯒ ꯁꯔ ꯑꯩꯁꯤ ꯌꯥꯝꯅ ꯃꯤꯀꯤꯇꯤ ꯃꯥꯟꯕ꯭ꯔꯥ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯁꯔ ꯑꯩ ꯄꯨꯂꯤꯁ ꯑꯣꯏꯕ ꯁꯨꯄꯥꯝ ꯄꯥꯝꯗꯦ ꯑꯩꯒꯤ ꯕꯕꯥꯅ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯥꯝꯕꯒꯤ ꯑꯣꯏꯕꯅꯤ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤꯗꯕꯨꯗꯤ ꯆꯍꯤ 4 ꯑꯗꯨ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯒꯣꯜꯗ ꯃꯦꯗꯥꯂꯤꯁꯠ ꯐꯥꯎꯕ ꯑꯣꯏꯕ ꯉꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯔ ꯐꯤꯜꯗ ꯇꯥꯔꯒ ꯊꯕꯛ ꯇꯧꯕ ꯑꯁꯤꯒ ꯇ꯭ꯔꯦꯅꯤꯡꯒꯗꯤ ꯌꯥꯝꯅ ꯊꯤꯅ ꯈꯦꯠꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯃꯗꯨꯗ ꯑꯦꯁ.ꯄꯤꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕ ꯐꯥꯎꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯃꯤꯀꯤꯇꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯗꯤ ꯀꯤꯔꯒ ꯆꯦꯟꯈꯤꯕ ꯀꯥꯡꯕꯨꯗꯨꯅꯤ ꯅꯪꯗꯤ ꯀꯤꯔꯕꯁꯨ ꯆꯦꯟꯈꯤꯒꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯔꯤꯕꯁꯤꯅꯤ ꯃꯤ ꯑꯌꯥꯝꯕ ꯊꯕꯛ ꯇꯠꯀꯅꯤ ꯍꯥꯏꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯕꯛ ꯇꯠꯂꯕꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯒꯅꯤ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯃꯤꯀꯤꯇꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯄ꯭ꯔꯀꯥꯁꯀꯤ ꯃꯔꯝꯗ ꯊꯥꯒꯠ ꯋꯥꯍꯩ ꯇꯥꯕ ꯐꯪꯏ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯀꯦꯅꯦꯗꯤꯒꯤ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗꯒꯤ ꯃꯕꯥꯅꯤꯁꯨ ꯀꯦꯅꯦꯗꯤꯒꯤ ꯒꯥꯔꯤ ꯑꯗꯨ ꯂꯥꯞꯇꯛꯅ ꯃꯅꯤꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯈꯔ ꯊꯧꯔꯒ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯃꯗ ꯈꯥꯝꯂꯕ ꯃꯇꯨꯡ ꯁꯨꯄꯔꯃꯥꯔꯀꯦꯠ ꯑꯗꯨꯗ ꯀꯦꯅꯦꯗꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯆꯪꯈꯤꯔꯝꯃꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯍꯥꯛ ꯅꯥꯟꯊꯣꯛꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯕ ꯁꯥꯔꯒ ꯃꯍꯥꯛ ꯀꯔꯤ ꯇꯧꯔꯤꯕ ꯌꯦꯡꯂꯨꯆꯣ ꯍꯥꯏꯔꯛꯄꯗꯒꯤ ꯄ꯭ꯔꯀꯥꯁꯁꯨ ꯁꯨꯄꯔꯃꯥꯔꯀꯦꯠ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯃꯅꯨꯡꯗꯅ ꯃꯍꯥꯛꯅ ꯀꯦꯅꯦꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤꯉꯩꯗꯨꯗ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯦꯅꯦꯗꯤꯅ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯂꯒ ꯅꯪꯕꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯊꯤꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯤ ꯃꯗꯨꯗ ꯗꯤꯅꯔꯒꯤ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯗꯨꯗꯤ ꯅꯪ ꯀꯔꯤꯃꯠꯇ ꯂꯩꯔꯨꯔꯒꯅꯨ ꯉꯁꯤꯗꯤ ꯗꯤꯅꯔꯗꯣ ꯑꯩꯒ ꯆꯥꯃꯤꯟꯅꯔꯁꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯅꯪꯒ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯈꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯐꯣꯟ ꯂꯥꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯄ꯭ꯔꯀꯥꯁꯇ ꯆꯠꯈꯤꯒꯦ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯥꯜꯂꯛꯂꯤ ꯃꯄꯥ ꯃꯆꯥꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯨꯔꯒꯗꯤ ꯃꯄꯥ ꯃꯆꯥꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕꯁꯨ ꯃꯥꯜꯂꯤ ꯃꯆꯥꯅꯨꯄꯥꯅ ꯍꯪꯂꯛꯄꯗ ꯃꯥ ꯀꯔꯤꯁꯨ ꯇꯧꯕ ꯅꯠꯇꯦ ꯌꯨꯝꯂꯣꯟꯅꯕꯗ ꯃꯤ ꯑꯅꯧꯕ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯍꯥꯏꯔꯛꯄꯗꯨꯗ ꯁꯥꯔ ꯋꯥꯅꯅꯕꯅꯤꯅ ꯁꯥꯔ ꯏꯊꯟꯗ ꯑꯗꯨꯃꯛ ꯆꯥꯕꯤꯔꯣ ꯍꯥꯏꯅ ꯈꯨꯝꯂꯦ ꯃꯗꯨꯗ ꯀꯦꯟꯗꯤꯅ ꯑꯩ ꯏꯊꯟꯗ ꯂꯩꯔꯛꯄ ꯏꯊꯟꯗ ꯆꯥꯔꯛꯄꯁꯤ ꯀꯨꯏꯔꯦ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨꯗ ꯑꯩ ꯅꯪꯕꯨꯗꯤ ꯀꯩꯁꯨ ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗꯤ ꯀꯦꯟꯗꯤꯒ ꯄ꯭ꯔꯀꯥꯁꯀ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯡꯗꯅ ꯑꯦꯁ.ꯄꯤꯅ ꯇꯞꯅ ꯇꯞꯅ ꯏꯅꯔꯛꯂꯤ ꯀꯦꯅꯦꯗꯤꯒꯤ ꯃꯌꯨꯝ ꯌꯧꯔꯒ ꯀꯦꯅꯦꯗꯤꯒ ꯄ꯭ꯔꯀꯥꯁꯀ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯀꯦꯅꯦꯗꯤꯅ ꯄ꯭ꯔꯀꯥꯁꯇ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯨ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯊꯣꯡ ꯑꯗꯨ ꯉꯥꯁꯜꯂꯒ ꯈꯛꯇꯪ ꯊꯝꯕ ꯑꯗꯨꯗ ꯄꯣꯅꯥꯁꯨ ꯄꯥꯟꯁꯤꯜꯂꯨ ꯂꯣꯛ ꯇꯧꯁꯤꯜꯂꯨ ꯍꯥꯏꯔꯛꯄꯗꯒꯤ ꯄ꯭ꯔꯀꯥꯁꯅ ꯊꯣꯡ ꯑꯗꯨ ꯂꯣꯛ ꯇꯧꯕ ꯇꯥꯔꯝꯃꯤ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯅ ꯆꯤꯡꯅꯔꯤꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯊꯟꯇ ꯆꯪꯕꯁꯤ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯄ꯭ꯔꯀꯥꯁꯁꯤ ꯌꯥꯝꯅ ꯀꯤꯒꯟꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ
ꯃꯍꯥꯛꯅ ꯂꯣꯟꯅ ꯌꯦꯡꯂꯨꯕꯗ ꯀꯦꯟꯗꯤꯗꯤ ꯀꯤꯆꯟꯗ ꯊꯥꯡ ꯁꯣꯏ ꯑꯃ ꯄꯥꯏꯗꯨꯅ ꯅꯥꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯒ ꯅꯪ ꯑꯦꯟꯁꯥꯡ ꯈꯔ ꯁꯦꯝꯂꯛꯎ ꯍꯥꯏꯔꯒ ꯊꯥꯡꯗꯨ ꯑꯗꯨꯝ ꯄꯤꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯟꯗꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯀꯩꯁꯨ ꯄꯪꯀꯨꯏ ꯀꯨꯏꯔꯣꯏꯗ, ꯅꯪ ꯏꯁꯤꯡ ꯊꯛꯅꯤꯡꯉꯕꯁꯨ ꯑꯏꯪꯕ ꯏꯁꯤꯡ ꯄꯥꯝꯂꯕꯗꯤ ꯐ꯭ꯔꯤꯖꯔꯗꯒꯤ ꯊꯛꯑꯣ ꯍꯥꯏꯔꯒ ꯀꯤꯆꯟꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯀꯦꯟꯗꯤꯅ ꯐ꯭ꯔꯤꯖꯔ ꯍꯥꯡꯗꯣꯛꯇꯨꯅ ꯏꯁꯤꯡ ꯂꯧꯒꯦ ꯇꯧꯕꯗ ꯃꯃꯥꯡꯗ ꯃꯥꯅ ꯂꯣꯟꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯥ ꯑꯃ ꯁꯣ ꯂꯣꯟꯁꯤꯟꯅ ꯂꯩꯍꯧꯕꯗꯨ, ꯍꯥꯏꯔꯤꯕ ꯀꯥꯗꯨ ꯉꯁꯤꯗꯤ ꯁꯣ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕ ꯎꯔꯦ꯫ ꯃꯃꯥꯡ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯗꯨ ꯌꯥꯝꯅ ꯆꯪꯅꯤꯡꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯁꯣ ꯂꯣꯜꯂꯝꯕꯗꯒꯤ ꯃꯍꯥꯛ ꯆꯪꯕ ꯉꯝꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯇꯟꯖꯥꯁꯤꯗ ꯃꯍꯥꯛ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯑꯦꯁꯄꯤꯅ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯀꯔꯤ ꯊꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯊꯥ ꯁꯥꯔꯤ, ꯃꯔꯝꯗꯤ ꯑꯦꯁꯄꯤꯅ ꯄ꯭ꯔꯀꯥꯁꯁꯤ ꯈꯔ ꯀꯤꯒꯟꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤꯕꯅꯤ꯫ ꯄ꯭ꯔꯀꯥꯁꯅ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯀꯦꯟꯗꯤꯗ ꯋꯥꯁꯔꯨꯝꯒꯤ ꯂꯝꯕꯤ ꯍꯪꯁꯤꯟꯅꯔꯒ ꯋꯥꯁꯔꯨꯝꯗ ꯆꯪꯕ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯥꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯀꯥ ꯃꯅꯨꯡꯗꯨ ꯍꯦꯛ ꯆꯪꯕꯗ ꯃꯑꯣꯡ ꯑꯃꯒꯤ ꯀꯥꯅꯤ꯫ ꯑꯔꯤꯕ ꯃꯇꯝꯒꯤ ꯐꯤꯂꯥꯃꯦꯟ ꯕꯜꯕ ꯑꯉꯥꯡꯕꯁꯤꯡ ꯑꯗꯨ ꯊꯥꯟꯕꯗ ꯅꯠꯇꯅ ꯐꯣꯇꯣ ꯀꯌꯥ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯐ꯭ꯔꯦꯝ ꯆꯜꯂꯕ ꯑꯆꯧꯕ ꯐꯣꯇꯣ ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯦꯟꯗꯜ ꯊꯥꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯄꯗꯒꯤ ꯄ꯭ꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯐ꯭ꯔꯦꯝ ꯑꯗꯨꯒꯤ ꯃꯇꯥꯏ ꯊꯪꯕꯗ ꯐꯣꯇꯣ ꯃꯇꯦꯛ ꯑꯃ ꯍꯦꯟꯇꯣꯛꯇꯨꯅ ꯂꯩꯕꯗꯨ ꯁꯠꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯄꯨꯟꯁꯤꯟꯗꯨꯅ ꯍꯥꯠꯄꯒꯤ ꯐꯣꯇꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤꯃꯛ ꯃꯍꯥꯛꯅ ꯑꯔꯤꯕ ꯔꯦꯀꯣꯔꯗ ꯐꯥꯀꯠꯂꯨꯕꯗ ꯅꯤꯅꯥ ꯃꯦꯊ꯭ꯌꯨ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ 1979ꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯐꯣꯇꯣꯗꯨ ꯌꯦꯡ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯦꯟꯗꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯦꯟꯗꯤꯅ ꯄ꯭ꯔꯀꯥꯁꯀꯤ ꯃꯉꯛꯁꯝ ꯃꯦꯠꯇꯨꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯍꯥꯛ ꯄꯨꯂꯤꯁꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯕꯒꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯦꯁꯄꯤꯅ ꯃꯄꯥꯟꯗꯒꯤ ꯀꯣꯂꯤꯡ ꯕꯦꯜ ꯈꯤꯡꯂꯛꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯇꯥꯕꯗꯒꯤ ꯄ꯭ꯔꯀꯥꯁꯀꯤ ꯃꯉꯛꯁꯝꯗ ꯈꯨꯠꯁꯦꯝꯅ ꯑꯃꯨꯛꯇꯪ ꯌꯥꯟꯕꯗ ꯄ꯭ꯔꯀꯥꯁꯁꯦ ꯑꯗꯨꯃꯛ ꯂꯦꯛꯊꯛ, ꯃꯔꯝꯗꯤ ꯀꯦꯟꯗꯤꯗꯤ ꯄ꯭ꯔꯦꯁꯔ ꯄꯣꯏꯟꯠ ꯐꯖꯅ ꯈꯪꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯅꯨꯡꯗ ꯄ꯭ꯔꯀꯥꯁ ꯊꯝꯂꯝꯂꯒ ꯀꯥ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯂꯥꯛꯏꯕꯗꯨ ꯀꯅꯥꯅꯣ ꯌꯦꯡꯕ ꯑꯣꯏꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯨꯕꯗ ꯑꯦꯁꯄꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯇꯦꯡꯕꯁꯤꯗ ꯀꯩ ꯂꯩꯕꯤꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯑꯦꯁꯄꯤꯅ ꯌꯨꯝꯗ ꯏꯇꯣꯝꯗ ꯂꯩꯕꯤꯕ꯭ꯔꯥ, ꯑꯩ ꯃꯅꯨꯡꯗ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯍꯥꯏꯔꯤ꯫ ꯆꯪꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯊꯣꯡ ꯑꯗꯨ ꯃꯈꯨꯠꯅ ꯉꯥꯟꯁꯤꯜꯂꯒ ꯑꯩ ꯏꯇꯣꯝꯗ ꯂꯩꯕꯅꯤ ꯍꯥꯏꯔꯛꯄꯒꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗ ꯄ꯭ꯔꯀꯥꯁꯅ ꯃꯅꯨꯡꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤ ꯊꯣꯡ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯟꯗꯨ ꯇꯥꯔꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤꯗꯤ ꯑꯦꯁꯄꯤꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯅꯝꯈ꯭ꯔꯦ꯫ ꯅꯣꯡꯃꯩ ꯅꯝꯂꯒ ꯄꯨꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯄ꯭ꯔꯀꯥꯁꯀꯤ ꯃꯈꯨꯠ ꯑꯃꯁꯨꯡ ꯃꯆꯤꯟꯕꯥꯜ ꯄꯨꯟꯁꯤꯜꯍꯟꯕ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯀꯦꯅꯦꯗꯤꯒꯤ ꯃꯈꯨꯠ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯐ꯭ꯔꯦꯝ ꯆꯟꯕ ꯑꯆꯧꯕ ꯐꯣꯇꯣ ꯑꯗꯨ ꯂꯧꯊꯣꯛꯂꯨꯕꯗꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ 9 ꯑꯃꯒꯤ ꯐꯣꯇꯣꯁꯨ ꯊꯦꯠꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯄ꯭ꯔꯀꯥꯁꯅ ꯑꯔꯤꯕ ꯐꯥꯏꯜ ꯐꯥꯀꯠꯂꯨꯕ ꯃꯇꯝꯗ 1979ꯗ ꯑꯔꯣꯏꯕ ꯑꯣꯏꯔꯒ ꯅꯨꯄꯤ 9 ꯍꯥꯠꯈꯤꯕꯒꯤ ꯀꯦꯁ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯦꯁ ꯈꯨꯗꯤꯡꯃꯛꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯖꯣꯟ ꯁꯦꯕꯦꯁꯇꯤꯌꯟ ꯀꯦꯟꯗꯤꯒꯤ ꯃꯄꯥꯅ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯊꯕꯥꯛꯇ ꯅꯣꯡꯃꯩ ꯅꯝꯂꯒ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯐ꯭ꯔꯦꯗꯤꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ꯫ ꯑꯦꯁꯄꯤꯅ ꯅꯪꯅ ꯍꯥꯏꯗꯣꯛꯎ ꯌꯥꯗ꯭ꯔꯕꯗꯤ ꯅꯆꯥꯅꯨꯄꯥꯗ ꯑꯣꯏꯅ ꯍꯪꯕ ꯇꯥꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯀꯦꯅꯦꯗꯤꯅ ꯅꯠꯇꯦ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯑꯩ ꯂꯣꯏꯅ ꯍꯥꯏꯒꯦ, ꯑꯩꯒ ꯏꯆꯥꯅꯨꯄꯥꯒ ꯍꯥꯟꯅ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯨ ꯍꯥꯏꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯥꯅ ꯃꯍꯥꯛ ꯍꯣꯁꯇꯦꯜ ꯌꯧꯔꯦ, ꯆꯥꯛ ꯆꯥꯒꯦ ꯇꯧꯔꯤ, ꯕꯕꯥꯗꯤ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯦꯅꯦꯗꯤꯅ ꯃꯍꯥꯛꯁꯨ ꯆꯥꯔꯦ, ꯉꯁꯤꯒꯤꯗꯤ ꯐꯖꯅ ꯇꯨꯝꯊꯣꯛꯂꯣ, ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯊꯝꯈ꯭ꯔꯦ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒ ꯑꯩꯒꯤ ꯏꯄꯥꯒꯗꯤ ꯑꯁꯤꯒꯨꯝꯕ ꯃꯔꯤ ꯑꯁꯤ ꯀꯩꯁꯨ ꯂꯩꯔꯛꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯅꯨꯄꯤ 9 ꯑꯁꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥ ꯍꯥꯏꯕꯗꯤ ꯖꯣꯟ ꯁꯦꯕꯦꯁꯇꯤꯌꯟ ꯑꯁꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯆꯥꯅꯨꯄꯥꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯇꯧꯕꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥ ꯉꯟꯅ ꯀꯥꯏꯅꯈꯤꯕꯗꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡꯃꯛ ꯀꯦꯅꯦꯗꯤꯅ ꯂꯣꯏꯅꯃꯛ ꯇꯧꯔꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯄꯥꯗꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯅꯥꯟꯅ ꯌꯥꯝꯅ ꯄꯔꯐꯦꯛ ꯑꯣꯏꯅ ꯇꯧꯕ ꯄꯥꯝꯃꯤ꯫ ꯈꯣꯡꯎꯞ ꯑꯃꯠꯇ ꯀꯥꯞ ꯊꯥꯔꯕꯁꯨ ꯅꯥꯟꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯐꯨꯔꯛꯏ꯫ ꯐ꯭ꯂꯣꯔ ꯁꯦꯡꯗꯣꯛꯂꯕꯁꯨ ꯐꯖꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯐꯨꯔꯛꯏ꯫ ꯃꯄꯥꯅ ꯐꯨꯔꯛꯀꯅꯤ ꯀꯤꯃꯟꯕꯗꯒꯤ ꯃꯍꯥꯛ ꯌꯨꯝꯗ ꯐꯥꯎꯕ ꯆꯪꯕ ꯀꯤꯖꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯄꯥꯅ ꯃꯉꯣꯟꯗ ꯐꯨꯔꯛꯄꯒꯤ ꯃꯔꯝ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯗꯦ, ꯃꯔꯝ ꯑꯃꯒꯤ ꯍꯦꯛꯇꯃꯛ ꯄꯪꯐꯨꯗ ꯐꯨꯔꯛꯄꯅꯤ꯫ ꯃꯄꯥꯒꯤ ꯃꯤꯆꯩ ꯑꯃꯁꯨꯡ ꯃꯄꯥꯒꯤ ꯆꯩ ꯆꯥꯗꯅꯕ ꯃꯍꯥꯛꯅ ꯌꯥꯔꯤꯕ ꯃꯈꯩ ꯉꯝꯅꯕ ꯍꯣꯠꯅꯖꯔꯕꯁꯨ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯆꯩ ꯆꯥꯕ ꯍꯥꯏꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯄꯥꯒꯤ ꯆꯩ ꯆꯥꯗꯕ ꯅꯨꯃꯤꯠ ꯑꯃꯠꯇ ꯌꯥꯎꯈꯤꯗꯦ꯫ ꯑꯍꯤꯡ ꯑꯃꯠꯇ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯕ ꯐꯪꯂꯛꯈꯤꯗꯕ ꯄꯨꯟꯁꯤ ꯑꯃꯅꯤ꯫ ꯑꯁꯨꯝꯅ ꯃꯄꯥꯒꯤ ꯃꯤꯆꯩ ꯑꯁꯤ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯃꯍꯥꯛ ꯂꯣꯟꯅ ꯅꯤꯁꯥ ꯆꯥꯕ, ꯆꯨꯔꯨꯞ ꯊꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯍꯥꯛꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯥꯛꯇ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯐꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯅ ꯎꯈꯤꯕꯗꯒꯤ ꯃꯄꯥꯗ ꯇꯝꯊꯣꯛꯈ꯭ꯔꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯃꯄꯥꯗꯗꯤ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯪꯅ ꯆꯨꯔꯨꯞ ꯊꯛꯇꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯅꯄꯥꯗ ꯍꯥꯏꯗꯅ ꯀꯅꯥꯗ ꯍꯥꯏꯔꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯗ ꯇꯝꯅꯅꯕ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯈꯥꯝꯖꯔꯕꯁꯨ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯃꯅꯥꯛꯇ ꯇꯥꯔꯛꯄ ꯅꯨꯡꯗꯨꯝ ꯑꯃꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯣꯝꯕꯗꯒꯤ ꯁꯣꯏꯗꯨꯅ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯃꯤꯍꯥꯠ ꯑꯣꯏꯈꯤ꯫ ꯃꯄꯥꯅ ꯆꯨꯔꯨꯞ ꯊꯛꯏ ꯈꯪꯂꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯨꯔꯛꯀꯅꯤ ꯀꯤꯔꯨꯕꯗꯨ ꯃꯍꯥꯛꯁꯤ ꯃꯤꯍꯥꯠꯄꯅꯤ ꯈꯪꯂꯛꯄꯗ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯐꯨꯔꯛꯂꯅꯤ ꯀꯤꯕꯗꯒꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯀꯦꯅꯦꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯟꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯏ ꯐꯥꯎꯕ ꯎꯕ ꯌꯥꯗꯦ ꯑꯣꯒꯦ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ꯫ ꯑꯣꯖꯥ ꯅꯨꯄꯤ ꯑꯗꯨ ꯁꯤꯈꯤꯕꯒꯤ ꯄꯥꯈꯠꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯂꯣꯠꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯄꯥꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯍꯜꯂꯛꯂꯤ꯫
ꯃꯔꯝꯗꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯍꯥꯠ ꯑꯗꯨ ꯃꯍꯥꯛꯅ ꯊꯤꯖꯤꯟꯕ ꯇꯥꯔꯝꯃꯤ ꯑꯗꯨꯕꯨ ꯊꯤꯖꯤꯟꯅꯕ ꯀꯔꯤꯒꯨꯝꯕ ꯂꯤꯗ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯝꯗꯦ ꯀꯗꯥꯏꯗꯒꯤ ꯍꯧꯗꯨꯅ ꯀꯔꯤ ꯊꯤꯖꯤꯟꯒꯗꯒꯦ ꯈꯪꯗꯕꯗꯒꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯗꯨꯅ ꯌꯨ ꯊꯛꯇꯨꯅ ꯂꯩꯈꯤꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯀꯔꯤꯁꯨ ꯐꯨꯔꯛꯈꯤꯗꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯔꯨꯔꯒ ꯀꯔꯤꯁꯨ ꯇꯧꯔꯛꯇꯕꯗꯨꯗ ꯃꯍꯥꯛ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯄꯨꯟꯁꯤꯒꯤ ꯑꯍꯤꯡ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯐꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯤꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯔꯨꯕ ꯅꯨꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯣꯟꯅ ꯊꯝꯖꯤꯟꯖꯔꯝꯕꯗꯨ ꯂꯧꯊꯣꯛꯂꯒ ꯒꯨꯍꯥ ꯃꯅꯨꯡꯗ ꯊꯥꯗꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯐꯤ ꯆꯨꯝꯕꯁꯨ ꯂꯣꯏꯅꯃꯛ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯇꯨꯅ ꯏꯕꯤꯗꯦꯟꯁ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯃꯥꯡꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯣꯏꯕꯗꯒꯤ ꯃꯤ ꯍꯥꯠꯂꯨꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗꯒꯤ ꯀꯟꯖꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏ ꯑꯣꯏꯅ ꯃꯍꯥꯛꯅ ꯈꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯄꯥꯗꯣ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯐꯨꯕ ꯍꯧꯔꯛꯂꯦ ꯃꯄꯥꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯊꯪ ꯃꯤ ꯍꯥꯠꯄ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯁꯄꯤꯗ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯒꯤ ꯑꯋꯥꯕ ꯆꯩꯅꯥꯁꯤꯡ ꯑꯗꯨ ꯈꯥꯡꯕꯗꯨ ꯎꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯇꯨꯡꯂꯣꯝꯗꯒꯤ ꯉꯥꯛꯆꯝ ꯂꯥꯛꯍꯠꯇꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ 1979ꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯤ ꯍꯥꯠꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯤ ꯃꯊꯪ ꯍꯥꯠꯂꯛꯂꯤꯕ ꯑꯁꯤꯗꯗꯤ ꯃꯤꯍꯥꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯥꯟꯅꯔꯕꯁꯨ ꯑꯦꯁꯄꯤꯒꯤ ꯔꯤꯁꯔꯆꯀꯤ ꯃꯇꯨꯡꯏꯟꯅꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯃꯇꯝꯗ ꯃꯃꯥꯡꯗꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯅ ꯁꯤꯕꯗꯨ ꯃꯃꯤꯠ ꯄꯦꯅ ꯌꯦꯡꯂꯒ ꯍꯥꯠꯄ ꯉꯥꯛꯇꯅꯤ ꯍꯥꯏꯕꯗꯤ ꯀꯦꯅꯦꯗꯤꯅ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠ ꯑꯁꯤꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯤꯍꯥꯠ ꯑꯁꯤꯒ ꯈꯔꯗꯤ ꯈꯦꯠꯅꯔꯤ ꯑꯗꯨꯕꯨ ꯀꯦꯅꯦꯗꯤꯅ ꯍꯥꯏꯔꯤꯕꯁꯤ ꯇꯁꯦꯡꯅ ꯑꯆꯨꯝꯕꯔꯥ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯈꯤꯁꯤ ꯀꯦꯅꯦꯗꯤꯅ ꯃꯈꯥ ꯇꯥꯗꯨꯅ ꯃꯤꯍꯥꯠꯁꯤꯡ ꯑꯗꯨ ꯆꯠꯊꯔꯨꯔꯕ ꯃꯇꯨꯡ ꯅꯣꯡꯃꯇ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯈꯤꯗꯕ ꯅꯨꯃꯤꯠ ꯑꯃꯠꯇꯁꯨ ꯌꯥꯎꯈꯤꯗꯦ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯖꯗꯕꯁꯤꯡ ꯑꯗꯨ ꯃꯊꯪ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨ ꯑꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯍꯟꯖꯤꯟ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯄꯥ ꯍꯥꯠꯄꯒꯤ ꯊꯧꯅꯥ ꯑꯗꯨꯗꯤ ꯃꯉꯣꯟꯗ ꯂꯩꯈꯤꯗꯦ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯃꯄꯥ ꯑꯁꯤ ꯑꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥꯁꯨ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯉꯁꯤ ꯄ꯭ꯔꯀꯥꯁꯄꯨ ꯃꯍꯥꯛꯅ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯁꯤ ꯃꯍꯥꯛꯅ ꯃꯤꯍꯥꯠꯄ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯤ ꯃꯊꯪ ꯍꯥꯠꯂꯛꯂꯤꯕ ꯃꯤꯍꯥꯠꯄ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯕꯒ ꯂꯣꯏꯅꯅ ꯖꯦꯜꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯇꯥꯔꯨꯕꯗꯒꯤ ꯍꯔꯥꯎꯃꯟꯕꯗꯒꯤ ꯃꯍꯥꯛꯅ ꯉꯁꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯁꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯨ ꯍꯥꯏꯗꯣꯔꯛꯂꯤ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯀꯦꯅꯦꯗꯤꯅ ꯃꯃꯥꯡꯗ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯠꯀꯦ ꯌꯥꯎꯅ ꯍꯥꯠꯈꯤꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯉꯣꯟꯗ ꯅꯤꯡꯉꯝꯗꯕ ꯌꯥꯝꯅ ꯐꯥꯎꯍꯧꯔꯤ ꯍꯥꯏꯕꯅꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯀꯥꯁꯅ ꯁꯔ ꯑꯩꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨꯗꯤ ꯀꯦꯅꯦꯗꯤꯁꯤ ꯅꯠꯇꯦ ꯍꯥꯏꯔꯛꯂꯦ ꯃꯗꯨ ꯇꯥꯕꯗ ꯀꯦꯅꯦꯗꯤꯁꯨ ꯏꯉꯛꯅ ꯁꯔ ꯀꯩꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯁꯥꯔ ꯍꯣꯏꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯦ ꯃꯗꯨ ꯇꯥꯕꯗ ꯑꯦꯁꯄꯤ ꯑꯃꯁꯨꯡ ꯄ꯭ꯔꯀꯥꯁꯇꯤ ꯉꯛꯄꯅ ꯂꯣꯏ ꯑꯦꯁꯄꯤꯅ ꯃꯤꯍꯥꯠꯄꯗꯨꯒꯤ ꯃꯔꯝꯗ ꯅꯪ ꯀꯔꯤ ꯈꯪꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯩꯅ ꯖꯦꯜꯗ ꯂꯩꯕꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯌꯦꯡꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯌꯨ ꯑꯗꯨꯒ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯕ ꯃꯥꯜꯍꯟꯕꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯑꯩꯒꯤ ꯑꯁꯦꯡꯕꯁꯨ ꯈꯪꯂꯔꯣꯏ ꯑꯗꯨꯒ ꯏꯟꯁꯨꯔꯦꯟꯁꯀꯤ ꯄꯩꯁꯥꯁꯨ ꯐꯪꯕ ꯉꯝꯂꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯗꯨ ꯇꯧꯕ ꯉꯝꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯀꯦꯅꯦꯗꯤꯒꯤ ꯃꯆꯥꯅꯨꯄꯥ ꯐ꯭ꯔꯦꯗꯤ ꯗꯦꯜꯂꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯎꯅꯕ ꯃꯔꯛꯇ ꯃꯍꯥꯛ ꯗꯦꯜꯂꯤꯗ ꯆꯠꯂꯤ ꯑꯔꯣꯏꯕ ꯗꯦꯜꯂꯤ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯪꯂꯝꯕ ꯃꯥꯟꯈꯤ ꯆꯤꯡꯅꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯥ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯍꯥꯛ ꯁꯨꯝ ꯃꯦꯜꯂꯛꯈꯤ ꯑꯗꯨꯒ ꯅꯪꯅ ꯅꯍꯥꯟꯋꯥꯏ ꯍꯥꯠꯈꯤꯕ ꯅꯤꯔꯃꯂꯥꯗꯨ ꯈꯪꯕ꯭ꯔꯥ ꯃꯍꯥꯛ ꯑꯩꯒꯤ ꯌꯨꯝꯗ ꯊꯕꯛ ꯇꯧꯕ ꯅꯨꯄꯤꯅꯤ ꯌꯨꯝꯗꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯅꯪꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯠꯄ ꯂꯣꯏꯔꯒ ꯅꯪꯅ ꯐꯣꯇꯣꯁꯨ ꯀꯥꯞꯈꯤ ꯑꯗꯨꯒ ꯅꯪꯕꯨ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯈꯤꯗꯦ ꯀꯅꯥꯅꯁꯨ ꯐꯥꯕ ꯉꯝꯈꯤꯗꯦ ꯅꯪꯅ ꯃꯥꯕꯨ ꯀꯔꯝꯅ ꯍꯥꯠꯄꯒꯦ ꯍꯥꯏꯕ ꯇꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯧꯀ꯭ꯔꯤꯗ ꯄꯨꯟꯁꯤꯜꯂꯒ ꯃꯃꯤꯠ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯕ ꯃꯇꯨꯡꯗ ꯃꯥꯅ ꯀꯔꯝꯅ ꯃꯤ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯇꯥꯍꯟꯈꯤꯕꯅꯤ ꯑꯗꯨ ꯂꯨꯔꯤꯕꯗꯤ ꯃꯥꯅ ꯈꯣꯟꯖꯦꯜꯇꯃꯛ ꯇꯥꯍꯧꯕꯅꯤ ꯃꯁꯛꯇꯤ ꯀꯔꯤꯃꯠꯇ ꯎꯍꯧꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯉꯣꯟꯗꯒꯤ ꯋꯥꯡꯕ ꯈꯔ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤꯃꯁꯨ ꯈꯪꯉꯤ ꯑꯩꯅ ꯃꯤ ꯍꯥꯠꯄꯒꯤ ꯃꯑꯣꯡꯒ ꯃꯥꯅ ꯃꯤ ꯍꯥꯠꯄꯒꯤ ꯃꯑꯣꯡꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯁꯔ ꯃꯥꯗꯤ ꯄꯨꯔꯥ ꯇꯣꯉꯥꯟꯕꯅꯤ ꯃꯥꯗꯤ ꯍꯤꯡꯆꯥꯕꯅꯤ ꯃꯥꯒꯤ ꯗꯦꯕꯤꯜꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯂꯕꯗꯤ ꯁꯥꯔ ꯍꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯑꯩꯅ ꯏꯁꯥꯅ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯦꯁꯄꯤꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯄꯨꯒꯦ ꯍꯣꯠꯅꯔꯛꯄꯗꯨꯗ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯀꯦꯅꯦꯗꯤꯅ ꯃꯍꯥꯛꯄꯨ ꯐꯥꯕꯤꯒꯅꯨ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯦꯁꯄꯤꯅ ꯃꯍꯥꯛꯄꯨ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯨ ꯀꯥꯔꯗ ꯍꯥꯞꯆꯤꯜꯂꯨ ꯄꯨꯗꯨꯅ ꯆꯠꯂꯁꯦ ꯍꯥꯏꯔꯛꯄꯗꯨꯗ ꯀꯦꯅꯦꯗꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ ꯀꯥꯔ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥꯗꯨꯅ ꯇꯣꯡꯂꯛꯄ ꯀꯥꯔ ꯑꯗꯨꯒꯤ ꯃꯆꯨꯗꯨ ꯒ꯭ꯔꯦ ꯃꯆꯨꯅꯤ ꯑꯗꯨꯒ ꯔꯤꯚꯔꯁ ꯒꯤꯌꯔ ꯄꯥꯟꯕ ꯃꯇꯝꯗ ꯕꯦꯛ ꯒꯤꯌꯔ ꯄꯥꯟꯕ ꯃꯇꯝꯗ ꯑꯉꯥꯡꯒꯤ ꯁꯥꯟꯅꯄꯣꯠ ꯅꯣꯡꯃꯩꯒꯤ ꯃꯈꯣꯟꯒꯨꯝꯕ ꯑꯃ ꯊꯣꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯄ꯭ꯔꯀꯥꯁꯅ ꯃꯥꯜꯕꯤꯀꯥꯒꯤ ꯒꯥꯔꯤ ꯁ꯭ꯀꯨꯇꯤ ꯊꯤꯕ ꯆꯠꯄ ꯃꯇꯝꯗ ꯋꯥꯛꯁꯣꯞꯇꯒꯤ ꯕꯦꯛ ꯒꯤꯌꯔ ꯄꯥꯟꯕꯗ ꯅꯣꯡꯃꯩꯒꯤ ꯃꯈꯣꯟ ꯊꯣꯛꯄ ꯒꯥꯔꯤ ꯑꯃ ꯊꯧꯈꯤꯕꯗꯨ ꯒ꯭ꯔꯦ ꯃꯆꯨꯁꯨ ꯑꯣꯏꯈꯤꯕꯅꯤ ꯃꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯑꯆꯦꯡꯕ ꯇꯟꯖꯥ ꯂꯧꯗꯨꯅ ꯀꯦꯟꯗꯤꯅ ꯃꯥꯒꯤ ꯀꯤꯆꯟꯗ ꯆꯦꯟꯁꯤꯟꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯅꯨꯡꯗ ꯒ꯭ꯌꯥꯁ ꯊꯥꯗꯣꯔꯛꯄꯒꯤ ꯃꯅꯝ ꯅꯝꯕꯗꯒꯤ ꯑꯦꯁꯄꯤꯅ ꯄ꯭ꯔꯀꯥꯁꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯕꯥꯅꯤꯃꯛ ꯊꯣꯛꯈꯤꯅꯕ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯒ꯭ꯌꯥꯁ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯀꯦꯅꯦꯗꯤꯒꯤ ꯃꯌꯨꯝꯗꯨ ꯃꯩ ꯆꯥꯛꯂꯛꯄꯗ ꯀꯦꯅꯦꯗꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯀꯦꯅꯦꯗꯤꯅ ꯖꯦꯜꯗ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯃꯍꯥꯛ ꯃꯊꯟꯇ ꯁꯤꯖꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯔꯤꯕꯗꯨ ꯃꯤ ꯑꯇꯣꯞꯄꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯁꯤꯕ ꯃꯥꯟꯅꯅꯕ ꯁꯦꯝꯂꯝꯂꯤꯕꯅꯤ 1979ꯒꯤ ꯃꯃꯥꯡꯗ ꯃꯤꯍꯥꯠ ꯆꯠꯊꯔꯝꯂꯤꯕ ꯑꯗꯨ ꯀꯦꯅꯦꯗꯤ ꯑꯣꯏꯔꯝꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯃꯤꯍꯥꯠ ꯑꯁꯤꯗꯤ ꯀꯦꯅꯦꯗꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯔꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕ ꯉꯥꯏꯍꯥꯛꯇꯪꯒ ꯉꯥꯏꯃꯤꯟꯅꯈꯤꯁꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗꯤ ꯄ꯭ꯔꯀꯥꯁꯅ ꯁꯩꯌꯣꯟꯅꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯊꯕꯛ ꯇꯧꯔꯝꯕ NGO ꯑꯗꯨꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯕꯥꯏꯛ ꯌꯥꯔꯛꯇꯗꯨꯅ ꯁꯦꯝꯂꯣꯏ ꯍꯥꯏꯕ ꯋꯥꯔꯛꯁꯣꯞ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯒ꯭ꯔꯦ ꯀꯂꯔꯒꯤ ꯀꯥꯔ ꯑꯃ ꯃꯅꯤꯡ ꯍꯟꯕꯗ ꯅꯣꯡꯃꯩꯒꯤ ꯃꯈꯣꯟ ꯇꯥꯈꯤꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯗꯨꯅ SPꯒ ꯃꯕꯥꯅꯤ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕ ꯊꯤꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯃꯛ ꯁꯩꯌꯣꯟꯅꯤꯅ ꯌꯥꯎꯔꯝꯕ NGO ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯆꯥꯛ ꯊꯤꯗꯣꯛꯂꯒ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯛꯈꯤ꯫ ꯆꯥꯎ, ꯅꯪꯗꯤ ꯆꯥꯕ ꯈꯛꯇꯅꯤ ꯅꯪꯒ ꯐꯔꯤꯕ, ꯅꯪꯉꯣꯟꯗ ꯂꯩꯕꯗꯒꯤ ꯑꯩꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯕ ꯐꯪꯂꯕꯒꯦ? ꯅꯪꯉꯣꯟꯗ ꯌꯨꯝ ꯄꯥꯜꯂꯨꯕ ꯍꯥꯏꯁꯤꯗꯤ ꯎꯇꯨꯞ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯨꯕ ꯆꯞ ꯃꯥꯟꯅꯩ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯕꯗꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯂꯝꯗꯦ꯫ ꯃꯆꯤꯟ ꯄꯦꯟꯅ ꯊꯤꯅ ꯉꯥꯡꯂꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯃꯛꯇꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯂꯦꯡꯒꯣꯟꯅꯗꯨꯅ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯕꯗ ꯅꯠꯇꯅ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ, ꯂꯩꯃꯤꯟꯅꯅꯤꯡꯕ ꯃꯤꯒ ꯂꯩꯃꯤꯟꯅꯒꯅꯤ, ꯅꯪꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯈꯤ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯎꯔꯤꯕ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯊꯣꯛꯄ ꯅꯠꯇꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯃꯥꯡꯗ ꯑꯗꯨꯝꯅ ꯇꯧꯔꯝꯈꯤꯕ ꯑꯗꯨ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯕ ꯈꯛꯇꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯍꯥꯛꯄꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯀꯔꯤꯁꯨ ꯊꯥꯕꯤꯗꯕꯗ ꯅꯠꯇꯅ ꯃꯍꯥꯛ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯃꯌꯨꯝ ꯄꯥꯟꯈꯤꯕ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯗꯨꯛ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯨꯀꯠꯆꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯃꯍꯥꯛ ꯂꯃꯟ ꯈꯨꯝꯕꯗꯤ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯇꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯍꯥꯠꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ SPꯒ ꯄ꯭ꯔꯀꯥꯁꯀꯅ ꯋꯥꯔꯛꯁꯣꯞ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨ ꯒꯥꯔꯤꯗ ꯇꯣꯡꯃꯤꯟꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯋꯥꯔꯛꯁꯣꯞ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯚꯔꯁ ꯒꯥꯔꯤꯒꯤ ꯇꯣꯟ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯈꯛꯇꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯇꯣꯟ ꯑꯁꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯅꯥꯁꯨ ꯍꯥꯞꯅꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯌꯨꯝ ꯇꯥꯛꯂꯕ ꯃꯇꯨꯡ SPꯒ ꯄ꯭ꯔꯀꯥꯁꯀꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯕꯥꯏꯑꯣꯗꯥꯇꯥꯁꯤꯡ ꯑꯗꯨ NGO ꯑꯗꯨꯗ ꯊꯥꯖꯤꯜꯂꯛꯄ ꯐꯣꯔꯝꯁꯤꯡ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯕ ꯁꯛꯐꯝꯁꯤꯡ ꯑꯗꯨꯒꯤ ꯐꯣꯇꯣꯁꯤꯡ ꯃꯍꯥꯛꯀꯤ ꯇꯦꯕꯜꯗ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏꯗ ꯋꯥꯅ ꯈꯥꯡꯕꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯂꯃꯟ ꯈꯨꯝꯕꯅꯤ ꯈꯜꯂꯤꯕ ꯅꯨꯄꯥꯅꯤ꯫ ꯔꯦꯁꯇꯨꯔꯦꯟꯠꯀꯤ ꯕꯤꯜꯁꯤꯡꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯔꯦꯁꯇꯨꯔꯦꯟꯠꯇ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯥꯞꯂꯝꯂꯤꯕ ꯚꯤꯛꯇꯤꯝꯁꯤꯡꯒꯤ ꯐꯣꯇꯣ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯨꯕꯗ SPꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯚꯤꯛꯇꯤꯝꯁꯤꯡ, ꯃꯍꯥꯛꯅ ꯍꯥꯠꯈꯤꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯥꯏꯗ ꯗꯤꯝꯄꯜ ꯂꯣꯏꯅꯃꯛ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯐꯣꯇꯣꯗ ꯎꯔꯛꯄ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯅꯣꯛꯄ ꯃꯇꯝꯗ ꯗꯤꯝꯄꯜ ꯇꯥꯍꯧꯕ꯫ ꯃꯍꯥꯛꯀꯤ ꯚꯤꯛꯇꯤꯝ ꯈꯨꯗꯤꯡꯃꯛ ꯗꯤꯝꯄꯜ ꯊꯣꯛꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗꯕꯒꯤ ꯃꯔꯝꯗꯤ ꯗꯤꯝꯄꯜꯁꯤ ꯁꯤꯔꯕ ꯃꯤꯑꯣꯏꯗꯗꯤ ꯎꯕ ꯐꯪꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯨꯕꯗ ꯋꯦꯇꯔ ꯑꯗꯨꯅ, ꯁꯔ, ꯃꯍꯥꯛꯇꯤ ꯍꯟꯗꯛ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯑꯁꯤꯒꯤ ꯃꯇꯥꯏꯒꯤ ꯆꯧꯀꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯐꯝꯕꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯐꯝꯐꯝ ꯑꯅꯤ ꯊꯥꯔꯤꯕ ꯆꯧꯀꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯗ SPꯅ ꯐꯝꯂꯒ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯈꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯁꯇꯔ ꯑꯃ, ꯄꯜꯂꯕꯤ ꯁꯤꯡ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯑꯆꯧꯕ ꯄꯣꯁꯇꯔ ꯑꯃ ꯊꯦꯠꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯈꯤ꯫ ꯑꯗꯨꯒ ꯄꯜꯂꯕꯤ ꯁꯤꯡꯒꯤ ꯐꯣꯇꯣ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯗꯤꯝꯄꯜ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨ ꯍꯦꯛ ꯎꯔꯨꯕꯗꯒꯤꯗꯤ ꯄꯜꯂꯕꯤ ꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯦꯛꯁ ꯇꯥꯔꯒꯦꯠꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯅ SPꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯌꯨ, ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ ꯍꯥꯏꯔꯒ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯄꯜꯂꯕꯤꯁꯤꯡꯕꯨ ꯎꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯜꯂꯕꯤꯁꯤꯡꯅ ꯂꯩꯔꯤꯕ 303 ꯔꯨꯝ ꯅꯝꯕꯔ ꯑꯗꯨꯗ ꯆꯪꯒꯦ ꯇꯧꯕꯗ ꯊꯣꯡ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯃꯌꯥ ꯀꯥꯅ ꯍꯥꯡꯗꯣꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯅ ꯔꯦꯗꯤ ꯇꯧꯗꯨꯅ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯍꯥꯡꯇꯣꯛꯂꯒ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯗꯨ ꯃꯅꯥꯀꯣꯡꯗ ꯍꯦꯗꯄꯤꯁ ꯍꯥꯞꯆꯤꯟꯗꯨꯅ ꯏꯁꯩ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ SPꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯕ ꯃꯇꯨꯡꯗ ꯄꯜꯂꯕꯤꯁꯤꯡꯅ ꯌꯥꯝꯅ ꯁꯥꯎꯅ, ꯀꯩꯅꯣ ꯁꯔꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯑꯩꯕꯨ ꯇꯥꯔꯒꯦꯠ ꯇꯧꯔꯣꯏ ꯈꯪꯂꯒ ꯃꯍꯥꯛꯇꯣ ꯀꯔꯤꯁꯨ ꯈꯪꯖꯟꯅꯗꯕ ꯁꯥꯗꯨꯅ ꯑꯗꯨꯃꯛ ꯑꯦꯛꯇꯤꯡ ꯇꯧꯈꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯗ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯤꯐꯇ ꯀꯥꯈꯠꯂꯛꯂꯤ꯫ ꯌꯥꯝꯅ ꯃꯑꯣꯡ ꯍꯥꯗꯅ ꯂꯥꯛꯂꯒ ꯃꯥꯅ ꯀꯥ ꯑꯃꯗ ꯆꯪꯅꯅꯕꯒꯤꯗꯃꯛ ꯀꯣꯂꯤꯡ ꯕꯦꯜ ꯈꯤꯡꯒꯦ ꯇꯧꯔꯤꯕ ꯇꯟꯖꯥꯅꯤ꯫ ꯁꯣꯝꯗꯅ SPꯅ ꯄꯜꯂꯕꯤꯁꯤꯡꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯅꯕ, ꯅꯠꯇꯦ ꯃꯦꯗꯥꯝ, ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯑꯣꯟꯅꯔꯦ, ꯃꯥꯅ ꯃꯤꯍꯥꯠꯄꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯂꯕꯁꯨ ꯃꯍꯥꯛꯀꯤ ꯃꯊꯪꯗ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯐꯪꯗꯦ꯫ ꯃꯍꯥꯛꯅ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯉꯩꯗ ꯔꯦꯗ ꯍꯦꯟꯗꯦꯗ ꯑꯣꯏꯅ ꯐꯥꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯅꯪ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯍꯥꯏꯅ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯈꯤꯡꯖꯤꯜꯂꯛꯂꯤ꯫ ꯃꯄꯥꯟꯗꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯣꯂꯤꯡ ꯕꯦꯜ ꯑꯗꯨ ꯅꯝꯂꯤ꯫ ꯑꯗꯨꯒ SPꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯕ ꯃꯇꯝꯗꯗꯤ ꯔꯨꯝ ꯁꯔꯚꯤꯁ ꯂꯥꯛꯄ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯡꯇꯣꯛꯂꯤꯕ ꯊꯣꯡ ꯑꯗꯨꯅ SPꯒꯤ ꯇꯦꯛꯅꯤꯀꯦꯜ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯔꯤꯕ ꯚꯤꯅꯥꯒꯤ ꯀꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯚꯤꯅꯥꯕꯨ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯃꯉꯛꯁꯝ ꯄꯥꯏꯁꯤꯟꯅꯗꯨꯅ ꯁꯣꯔ ꯍꯣꯟꯕ ꯉꯝꯗꯗꯨꯅ ꯋꯥꯟꯊꯒꯦ ꯇꯧꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯋꯥꯕ ꯁꯥꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔꯗ ꯏꯟꯍꯦꯂꯔ ꯌꯥꯎꯍꯧꯕꯅꯤ, ꯑꯗꯨ ꯑꯃꯨꯛꯇ ꯂꯧꯕꯤꯔꯛꯎ ꯍꯥꯏꯗꯨꯅ ꯁꯣ ꯑꯗꯨ ꯄꯤꯊꯣꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯚꯤꯅꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯒꯥꯔꯤꯒꯤ ꯁꯣ ꯑꯗꯨ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯏꯟꯍꯦꯂꯔ ꯑꯗꯨ ꯂꯧꯕꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ SPꯅ ꯃꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯄꯜꯂꯕꯤꯁꯤꯡꯒꯤ ꯀꯥꯗ ꯂꯥꯛꯂꯤꯕꯁꯤ ꯃꯤꯍꯥꯠꯄꯗꯨ ꯅꯠꯇꯦ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯄ꯭ꯔꯀꯥꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯑꯣꯟꯅꯔꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯔꯦꯁꯇꯨꯔꯦꯟꯠ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯗꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕ ꯄ꯭ꯔꯀꯥꯁꯅ ꯔꯦꯁꯇꯨꯔꯦꯟꯠ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯐꯝꯃꯤ ꯍꯥꯏꯔꯤꯕ ꯇꯦꯕꯜ ꯑꯗꯨꯒꯤ SPꯅ ꯐꯝꯃꯝꯗꯕ ꯑꯇꯣꯞꯄ ꯆꯧꯀꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯇꯦꯔꯦꯁ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯏ꯫ ꯑꯗꯨꯒ ꯇꯦꯔꯦꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀ ꯚꯤꯅꯥꯒ 3-4ꯔꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯗꯨꯒ ꯚꯤꯅꯥꯁꯨ ꯅꯣꯛꯄ ꯃꯇꯝꯗ ꯗꯤꯝꯄꯜ ꯐꯖꯅ ꯀꯥꯔꯤꯕꯅꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯕꯁꯤ
ꯄꯜꯂꯕꯤꯁꯤꯡ ꯑꯗꯨ ꯑꯣꯏꯔꯝꯗ꯭ꯔꯦ ꯕꯤꯅꯥ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯛꯈꯤ ꯃꯗꯨ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯕꯤꯅꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯕꯤꯅꯥꯅ ꯐꯣꯟ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯁꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯏꯟꯍꯦꯂꯔ ꯊꯤꯕꯤꯔꯤꯕꯅꯤ ꯄ꯭ꯔꯀꯥꯁꯅ ꯕꯤꯅꯥꯗ ꯕꯤꯅꯥ ꯅꯪ ꯀꯥꯗꯒꯤ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯅꯪꯕꯨ ꯃꯍꯥꯛꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯃꯉꯣꯟꯗ ꯏꯟꯍꯦꯂꯔ ꯂꯧꯕꯤꯔꯛꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯆꯤꯡꯅꯕ ꯍꯧꯔꯛꯄꯒ ꯂꯣꯏꯅꯅ ꯑꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯅꯨꯄꯥꯗꯨ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯥ ꯍꯦꯛ ꯂꯩꯊꯣꯔꯛꯄꯗ ꯐꯖꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯨꯕ ꯅꯨꯄꯥꯗꯨꯅ ꯕꯤꯅꯥꯒꯤ ꯉꯛꯁꯝꯗ ꯑꯃꯨꯛꯇꯪ ꯊꯥꯕꯗ ꯕꯤꯅꯥ ꯑꯗꯨꯃꯛ ꯋꯥꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯍꯟꯅꯕ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯐꯣꯟ ꯀꯣꯜꯗ ꯇꯥꯕꯗ ꯅꯠꯇꯅ ꯄ꯭ꯔꯀꯥꯁ ꯃꯁꯥꯃꯛꯅꯁꯨ ꯇꯥꯕ ꯐꯪꯏ ꯍꯥꯏꯕꯗꯤ ꯅꯨꯄꯥꯗꯨꯒꯤ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗꯒꯤ ꯊꯧꯗꯣꯔꯛꯂꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯟꯅꯔꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥꯗꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯇꯥꯟꯅꯕ ꯐꯪꯗꯕꯗꯒꯤ ꯃꯍꯥꯛ ꯒꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯑꯦꯁꯄꯤꯁꯨ ꯍꯣꯇꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯕꯥꯅꯤꯃꯛ ꯒꯥꯔꯤꯗꯨꯗ ꯅꯨꯄꯥꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯐꯅ ꯀꯟꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯝꯂꯣꯡ ꯑꯅꯤ ꯐꯥꯡꯕ ꯂꯝꯕꯤ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯀꯔꯣꯝ ꯅꯥꯀꯟꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯉꯥꯏꯍꯥꯛ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯃꯐꯝꯗꯨꯗꯒꯤ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯎꯆꯦꯛ ꯃꯌꯥꯝ ꯑꯃ ꯎꯗꯒꯤ ꯈꯝꯄꯥꯏ ꯄꯥꯏꯊꯣꯔꯛꯄꯗꯨ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯕꯥꯅꯤꯅ ꯎꯆꯦꯛ ꯄꯥꯏꯊꯣꯔꯛꯂꯤꯕ ꯖꯒꯥ ꯑꯗꯨꯝ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯖꯪꯒꯜ ꯃꯅꯨꯡ ꯑꯗꯨꯗ ꯑꯀꯥꯏꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯕꯤꯅꯥꯕꯨ ꯅꯨꯄꯥꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯄꯗꯨ ꯎꯔꯝꯃꯤ ꯈꯨꯠꯂꯥꯏꯁꯨ ꯑꯃꯠꯇ ꯌꯥꯎꯗꯕ ꯄ꯭ꯔꯀꯥꯁꯅ ꯇꯞꯅ ꯂꯥꯛꯄꯗ ꯁꯣꯏꯗꯅ ꯎꯁꯥ ꯑꯃ ꯅꯦꯠꯂꯨꯕꯗꯒꯤ ꯃꯕꯥꯅꯤ ꯂꯥꯛꯄꯗꯨ ꯅꯨꯄꯥꯗꯨꯅ ꯎꯠꯊꯣꯛꯈ꯭ꯔꯦ ꯃꯕꯥꯅꯤ ꯍꯦꯛ ꯎꯈꯤꯕꯗꯒꯤ ꯅꯨꯄꯥꯗꯨ ꯕꯤꯅꯥꯕꯨ ꯊꯝꯂꯝꯂꯒ ꯀꯔꯣꯝꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕ ꯃꯕꯥꯅꯤ ꯈꯪꯍꯧꯔꯝꯗꯦ ꯃꯉꯛꯁꯝꯗ ꯄ꯭ꯔꯦꯁꯔ ꯁ꯭ꯄꯣꯠꯇ ꯊꯥꯈꯤꯕꯗꯒꯤ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯕꯤꯅꯥꯗꯨ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯄ꯭ꯔꯀꯥꯁꯅ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯑꯦꯁꯄꯤ ꯅꯥꯀꯟꯗ ꯂꯦꯞꯄꯗꯨ ꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯑꯦꯁꯄꯤ ꯁꯥꯔꯗ ꯏꯪꯒꯤꯠ ꯇꯧꯕ ꯑꯗꯨꯗ ꯑꯦꯁꯄꯤꯁꯨ ꯅꯥꯀꯟꯗ ꯂꯩꯔꯦ ꯈꯪꯂꯛꯄꯗꯒꯤ ꯃꯃꯥꯏ ꯑꯣꯟꯊꯣꯛꯀꯦ ꯇꯧꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯑꯦꯁꯄꯤꯒꯤ ꯄꯨꯛꯆꯦꯠꯇ ꯊꯥꯡꯅ ꯊꯤꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯛꯄ ꯑꯗꯨꯗ ꯑꯦꯁꯄꯤꯒꯤ ꯅꯣꯡꯃꯩꯁꯨ ꯇꯥꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯀꯥꯁꯁꯦ ꯇꯤꯡꯉꯛ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯄ꯭ꯔꯦꯁꯔ ꯁ꯭ꯄꯣꯠ ꯐꯖꯅ ꯈꯪꯂꯕ ꯅꯨꯄꯥꯗꯨꯅ ꯑꯦꯁꯄꯤꯒꯤ ꯉꯛꯁꯝꯗ ꯑꯃꯨꯛ ꯊꯥꯕꯗ ꯑꯦꯁꯄꯤꯁꯨ ꯋꯥꯟꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯄ꯭ꯔꯀꯥꯁꯅ ꯋꯥꯟꯊꯔꯤꯕ ꯑꯦꯁꯄꯤ ꯁꯥꯔꯕꯨ ꯀꯣꯟꯈꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯕꯤꯅꯥ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯤꯍꯥꯠꯄ ꯑꯗꯨꯅ ꯕꯤꯅꯥꯕꯨ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯇꯥꯔꯤꯕ ꯅꯣꯡꯃꯩꯗꯨ ꯄ꯭ꯔꯀꯥꯁꯅ ꯈꯨꯟꯀꯠꯂꯒ ꯅꯨꯄꯥꯗꯨ ꯊꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯐꯛꯂꯥꯡꯕꯔꯣꯝꯗꯒꯤ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯨ ꯃꯨꯟꯈꯤꯕꯗ ꯅꯠꯇꯅ ꯃꯕꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯛꯂꯝꯃꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯤ ꯄ꯭ꯔꯀꯥꯁꯇꯤ ꯃꯤ ꯐꯨꯅꯕꯒ ꯍꯩꯕ ꯃꯤ ꯅꯠꯇꯦ ꯑꯗꯨꯅ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛꯄꯨ ꯏꯟꯊꯣꯔꯛꯄꯗ ꯇꯨꯁꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯗꯨꯁꯨ ꯅꯨꯄꯥꯗꯨꯅ ꯄꯥꯏꯈꯤꯔꯦ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯕꯁꯨ ꯄꯥꯟꯕ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯅꯨꯄꯥꯗꯨꯅ ꯉꯁꯤ ꯈꯛꯇ ꯑꯍꯥꯟꯕ ꯅꯣꯡꯃꯩ ꯄꯥꯏꯕꯅꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯁꯤ ꯃꯤꯆꯝ ꯑꯃꯅ ꯍꯦꯛꯇ ꯀꯥꯞꯄꯗ ꯄꯥꯟꯒꯗꯕꯁꯨ ꯅꯠꯇꯦ ꯍꯥꯏꯕ ꯄ꯭ꯔꯀꯥꯁ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯝꯗ ꯅꯣꯡꯃꯩ ꯑꯗꯨ ꯖꯥꯝ ꯊꯣꯛꯈ꯭ꯔꯦ ꯃꯔꯨ ꯆꯞꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯄ꯭ꯔꯀꯥꯁꯅ ꯎꯕ ꯐꯪꯏ ꯅꯪꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯦꯛ ꯑꯁꯤꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯅ ꯆꯦꯡꯒ ꯊꯣꯝꯂꯝꯃꯤ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯄ ꯌꯥꯗꯕꯗꯒꯤ ꯆꯞꯇꯨꯅ ꯂꯩꯈꯤꯕꯗꯒꯤ ꯅꯨꯄꯥꯗꯨꯅ ꯁꯥꯎꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯄ꯭ꯔꯀꯥꯁ ꯑꯃ ꯂꯪꯂꯛꯄꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯑꯣꯛꯂꯒ ꯇ꯭ꯔꯦꯅꯤꯡ ꯐꯖꯅ ꯇꯧꯔꯛꯂꯕ ꯒꯣꯜꯗ ꯃꯦꯗꯥꯂꯤꯁꯁꯨ ꯑꯣꯏꯔꯤꯕ ꯄ꯭ꯔꯀꯥꯁꯅ ꯅꯣꯡꯃꯩ ꯑꯗꯨ ꯑꯣꯠꯂꯒ ꯆꯞꯂꯤꯕ ꯖꯥꯝ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯁꯦꯝꯂꯝꯃꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯅꯨꯄꯥꯗꯨꯗ ꯑꯦꯝ ꯇꯝꯗꯨꯅ ꯂꯩꯔꯕꯁꯨ ꯅꯨꯄꯥꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯁꯄꯤꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯊꯕꯛ ꯇꯧꯕ ꯂꯣꯏꯔꯕꯁꯨ ꯔꯤꯇꯥꯌꯔ ꯆꯠꯂꯕꯁꯨ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯀꯥꯞꯈꯤꯗꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯩꯇꯕꯒꯤ ꯅꯠꯇꯦ ꯅꯣꯡꯃꯩ ꯀꯥꯞꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇꯕꯒꯤꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯅꯨꯄꯥꯗꯨꯅ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯄ꯭ꯔꯀꯥꯁꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯀꯥꯞꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯃꯔꯨꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯃꯄꯥ ꯆꯞ ꯆꯥꯅ ꯄꯥꯟꯗꯨꯅ ꯂꯣꯡꯅ ꯇꯥꯈꯤꯔꯝꯃꯤ ꯂꯦꯝꯍꯧꯔꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨꯁꯨ ꯅꯨꯄꯥꯗꯨꯗ ꯂꯣꯏꯅꯃꯛ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯤꯀꯤꯊꯤ ꯑꯃꯒꯨꯝꯅ ꯂꯩꯔꯝꯕ ꯄ꯭ꯔꯀꯥꯁꯅ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯀꯥꯞꯁꯤꯟꯗꯨꯅ ꯍꯥꯠꯈꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔꯅ ꯑꯦꯁꯄꯤꯒꯤ ꯄꯦꯁꯦꯟꯠ ꯄꯥꯔꯇꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯄ꯭ꯔꯀꯥꯁꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯂꯨꯔꯦ ꯃꯗꯨꯗ ꯗꯣꯛꯇꯔꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯗꯨꯅ ꯀꯔꯝꯕ ꯄꯦꯁꯦꯟꯠꯅꯣ ꯑꯁꯤꯕꯨ ꯉꯥꯡꯅ ꯁꯛꯅꯕꯁꯨ ꯑꯃꯠꯇ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯃꯇꯝ ꯆꯥꯅ ꯄꯤꯖꯧ ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯐꯃꯨꯡꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯍꯟꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯦꯁꯄꯤꯗꯤ ꯊꯪꯅꯕ ꯀꯥꯗꯒꯤ ꯐꯨꯔꯤꯠ ꯂꯤꯠꯁꯟꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯔꯁꯅ ꯊꯕꯥꯛꯇ ꯅꯞꯂꯤꯕ ꯆꯦꯗꯨꯐꯥꯎꯗꯗꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯍꯧꯖꯤꯛꯇ ꯗꯥꯛꯇꯔꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯐꯃꯨꯡꯗꯒꯤ ꯍꯦꯟꯍꯟꯒꯅꯨ ꯍꯥꯏꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯄ꯭ꯔꯀꯥꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯔꯣ ꯆꯠꯂꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄ꯭ꯔꯀꯥꯁꯇ ꯑꯣ ꯗꯁꯥꯗꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯄ꯭ꯔꯀꯥꯁ ꯀꯦꯅꯗꯤꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯚꯔꯥꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯌꯨꯝꯊꯪꯅꯕꯒꯤ ꯑꯉꯥꯡ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯑꯃꯨꯛ ꯍꯟꯅ ꯈꯟꯅꯔꯛꯄꯗꯒꯤ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯐꯝꯂꯝꯕꯗꯨ ꯎꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯏꯌꯥꯔꯄꯤꯁ ꯑꯗꯨ ꯄꯤꯕꯤꯔꯝꯃꯤ ꯒꯥꯔꯤꯗ ꯍꯦꯛ ꯀꯥꯈꯠꯄꯒ ꯑꯦꯁꯄꯤꯅ ꯒꯥꯔꯤ ꯊꯧꯔꯣ ꯊꯦꯡꯅ ꯆꯠꯅꯕ ꯇꯧꯁꯤ ꯀꯦꯁ ꯑꯅꯧꯕ ꯑꯃ ꯄꯤꯔꯛꯂꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯁꯥꯔ ꯅꯉꯣꯟꯗ ꯄꯤꯔꯛꯄ ꯀꯦꯁ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯄ꯭ꯔꯀꯥꯁꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯦꯁꯄꯤꯅ ꯅꯠꯇꯦ ꯏꯕꯥꯅꯤꯗ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗꯒꯤ ꯄ꯭ꯔꯀꯥꯁꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯗꯨꯗ ꯑꯦꯁꯄꯤꯅ ꯌꯥꯝꯅ ꯍꯔꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯒꯥꯔꯤꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧ ꯍꯥꯏꯗꯨꯅ ꯆꯩꯔꯛꯄꯒ ꯂꯣꯏꯅꯅ ꯃꯨꯚꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯔꯤꯕꯒꯦ ꯀꯃꯦꯟꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯝꯕꯤꯔꯝꯃꯨ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯄꯥꯅꯅꯕꯒꯤꯗꯃꯛ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯍꯥꯏꯕ ꯀꯥꯎꯕꯤꯒꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯤꯂꯝꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯗꯨ ꯐꯥꯎꯕꯒꯤꯗꯤ ꯀꯥꯏꯅꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ ꯍꯌꯨꯝ ꯁꯤꯗꯕ